ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯈꯔ ꯎꯔꯝꯂꯒ ꯏꯪꯈꯣꯜ ꯀꯣꯜꯕ ꯂꯥꯏꯗꯨꯅ ꯎꯔꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯕ ꯂꯩꯆꯤꯟ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯀ꯭ꯋꯥꯛꯀꯤ ꯂꯟꯕꯥꯎ ꯆꯦꯜꯂꯛꯂꯦ ꯏꯪꯈꯣꯜ ꯀꯣꯜꯕ ꯂꯥꯏꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯁꯤꯅ ꯃꯆꯤꯟ ꯇꯨꯝꯕ ꯂꯣꯡꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯔꯤ ꯃꯔꯤ ꯎꯔꯝꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯀꯨꯝꯗꯝꯕꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ ꯑꯍꯤꯡ ꯆꯨꯞꯄ ꯃꯤꯒꯤ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯂꯦꯜꯂꯨꯔꯒ ꯂꯩꯔꯦꯟꯗꯤ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯦ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯀꯨꯝꯗꯝꯕꯤ ꯏꯁꯧ ꯍꯧꯔꯛꯂꯦ ꯍꯧꯒꯠꯂꯣ ꯁꯅꯥ ꯏꯕꯦꯝꯃ ꯂꯦꯡꯈꯠꯄꯤꯔꯣ ꯃꯃꯥꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯂꯩꯔꯦꯟꯅ ꯏꯃꯥ ꯀꯨꯝꯗꯝꯕꯤꯅ ꯄꯥꯎꯈꯨꯝꯂꯛꯏ ꯏꯃꯥꯗꯤꯅꯦ ꯂꯥꯏꯔꯣꯏ ꯌꯦꯡꯕꯗ ꯂꯥꯏꯕꯨꯡꯗ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯛꯑꯦ ꯏꯃꯥ ꯇꯨꯝꯈꯤꯒꯦ ꯍꯧꯗꯣꯔꯛꯀꯅꯨ ꯆꯥꯛ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯈꯥꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯩꯔꯦꯟꯗꯤ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯆꯥꯔꯦ ꯃꯃꯥ ꯀꯨꯝꯗꯝꯕꯤꯒꯤꯅ ꯇꯣꯞꯅ ꯁꯦꯡꯅ ꯁꯃꯨꯛꯇ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯝꯌꯥ ꯂꯩ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯑꯦ ꯊꯧꯆꯣꯝꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯂꯩꯅꯤ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯑꯗꯨꯃꯛ ꯆꯨꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯣ ꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯃꯝ ꯄꯥꯏ ꯂꯩ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ ꯇꯝꯌꯥ ꯑꯃꯗꯤ ꯂꯩꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯅꯣꯡꯕꯨ ꯆꯨꯔꯦ ꯀꯅꯥꯁꯨ ꯊꯣꯛꯄ ꯇꯜꯂꯤ ꯂꯩꯈꯣꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨꯗ ꯇꯝꯌꯥ ꯑꯃꯗꯤ ꯂꯩꯔꯦꯟ ꯂꯩꯈꯣꯝ ꯊꯣꯛꯇꯕ ꯃꯄꯥ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯨ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩ ꯄꯣꯂꯥꯡꯗꯨ ꯄꯥꯏ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗꯅꯤ ꯑꯅꯤꯗꯣ ꯂꯩ ꯊꯤꯕ ꯆꯠꯂꯤꯕꯗꯣ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯧꯕ ꯂꯩ ꯃꯈꯜ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯦꯛꯂꯦ ꯊꯦꯡꯅꯕ ꯃꯐꯝꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅꯅꯤꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯃꯤꯁꯨ ꯂꯩꯅꯗꯕ ꯊꯣꯡꯒꯥꯝ ꯏꯪꯈꯣꯜꯒꯤ ꯂꯩꯍꯥꯎ ꯍꯧꯕ ꯃꯈꯣꯡꯗꯨ ꯇꯝꯅ ꯑꯅꯤꯗꯣ ꯂꯩꯍꯥꯎ ꯍꯦꯛꯄ ꯆꯪꯂꯛꯏ ꯀꯨꯏꯔꯦ ꯃꯤꯁꯨ ꯂꯩꯇꯕ ꯌꯨꯝꯐꯝꯁꯦ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗꯕ ꯑꯋꯥ ꯑꯅꯥ ꯇꯥꯒꯟꯕ ꯌꯨꯝꯐꯝ ꯑꯣꯏꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯟꯕ ꯎꯒꯤ ꯌꯨꯝ ꯑꯃ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯄꯥꯛ ꯆꯥꯎꯔꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩ ꯃꯈꯜ ꯂꯩ ꯃꯈꯜꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ ꯃꯤ ꯆꯪꯕꯗ ꯍꯪꯒꯣꯏꯕ ꯏꯪꯈꯣꯜꯅꯤꯒ ꯀꯥꯎꯊꯣꯛꯏ ꯀꯥꯂꯦꯟ ꯏꯉꯥ ꯂꯣꯟꯅꯕꯗ ꯁꯠꯀꯥꯏꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨ ꯎꯕꯗ ꯍꯦꯛ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯛꯏ ꯂꯩꯔꯦꯟ ꯅꯪꯒ ꯅꯃꯤꯡ ꯃꯥꯟꯅꯕꯤ ꯂꯩꯔꯥꯡꯁꯦ ꯐꯨꯒꯥꯏꯅ ꯁꯥꯠꯂꯦ ꯍꯣꯏꯅꯦ ꯏꯇꯥ ꯇꯝꯌꯥ ꯂꯩꯁꯥ ꯇꯝꯂꯦ ꯏꯃꯤꯡ ꯃꯥꯟꯅꯕꯤ ꯂꯩꯔꯥꯡꯁꯦ ꯂꯩꯅꯝꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯋꯥꯀꯣꯛ ꯑꯃ ꯂꯥꯝꯃꯒ ꯍꯦꯛꯁꯤꯕ ꯎ ꯀꯥꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯏꯕꯥꯅꯤꯗꯤ ꯎ ꯀꯥꯕ ꯍꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯑꯁꯦꯡꯕ ꯎ ꯀꯥꯕ ꯍꯩꯇ꯭ꯔꯁꯨ ꯀꯩꯗꯧꯔꯒꯦ ꯂꯥꯝꯃꯒ ꯍꯦꯛꯑꯒ ꯂꯣꯏꯔꯦ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯍꯣꯏ ꯏꯇꯥ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯀꯣꯛ ꯑꯃ ꯄꯥꯏ ꯂꯩꯔꯦꯟꯅ ꯁꯥꯠꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯣ ꯍꯦꯛꯇꯨꯒꯤ ꯂꯥꯝꯃꯦ ꯂꯩꯍꯥꯎꯗꯣ ꯃꯅꯥꯒ ꯀꯩꯒ ꯃꯁꯥꯒꯤ ꯁꯔꯨꯛ ꯃꯇꯦꯛ ꯈꯔꯒ ꯂꯣꯏꯅꯅ ꯋꯥꯀꯣꯛ ꯃꯇꯣꯟꯗꯨꯗ ꯄꯜꯂꯦ ꯌꯦꯡꯕꯗ ꯃꯄꯣꯞ ꯀꯥꯏꯗꯕꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯣ ꯄꯣꯂꯥꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯂꯥꯝꯕ ꯐꯪꯕ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯁꯤꯡꯗꯣ ꯋꯥꯀꯣꯛꯇꯨꯒꯤ ꯃꯇꯦꯡꯅ ꯂꯩꯍꯥꯎꯗꯨ ꯍꯦꯛꯏ ꯑꯁꯨꯝꯅ ꯂꯩꯍꯥꯎꯗꯨ ꯊꯋꯥꯏ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯂꯤꯉꯩ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯔꯛ ꯅꯣꯡ ꯊꯤꯜꯂꯤ ꯆꯨꯕꯗꯨꯗ ꯏꯪꯈꯣꯜꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇꯨꯗ ꯑꯉꯥꯡ ꯅꯋꯥꯅ ꯍꯪꯉꯥ ꯍꯥꯏꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯍꯦꯛꯂꯝꯕꯗꯨ ꯇꯣꯛꯑꯦ ꯑꯅꯤꯗꯣ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯃꯒ ꯃꯤꯀꯨꯞ ꯈꯔꯗꯤ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯃꯃꯤꯠꯁꯤꯡꯗꯣ ꯂꯥꯎꯊꯣꯛꯅꯗꯨꯅ ꯃꯅꯥꯁꯤꯡꯗꯨꯁꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩ ꯃꯤꯀꯨꯞ ꯈꯔꯗꯤ
ꯌꯦꯡꯅꯔꯒ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯇꯥ ꯂꯩꯔꯦꯟ, ꯏꯇꯥ ꯇꯝꯌꯥ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯀꯞꯄꯤꯁꯤꯅ? ꯈꯪꯗꯤꯌꯦ ꯏꯇꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤꯔꯦ ꯏꯇꯥ, ꯈꯨꯀꯞ ꯂꯥꯀꯞꯁꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ, ꯀꯩꯅꯣꯝ ꯇꯧꯏ ꯇꯥꯕꯗ, ꯅꯨꯡꯊꯤ ꯅꯣꯡꯃꯣꯡꯕ ꯃꯔꯛꯁꯤꯗ ꯈꯨꯀꯞ ꯆꯨꯝꯗꯦ ꯏꯇꯥ, ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯉꯥꯏꯈꯣꯗ ꯏꯇꯥ ꯇꯝꯌꯥ, ꯆꯠꯄꯗꯣ ꯍꯥꯏꯈꯤꯅꯨ, ꯑꯝꯇ ꯌꯦꯡꯉꯨꯁꯦꯕ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯇꯥ, ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯀꯔꯤ ꯅꯤꯡꯁꯤꯡꯉꯒꯦ? ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯇꯣꯝꯄꯣꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯃꯨ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯣ? ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯕꯛ ꯁꯥꯕꯛ ꯑꯩꯁꯨ꯫ ꯑꯩꯗꯤ ꯀꯨꯏꯃꯟꯗꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯁꯦ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯂꯥꯏꯃꯨꯅꯒ ꯆꯦꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯅꯤꯗꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯅ ꯍꯥꯏꯅꯕ, ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯐꯝꯁꯦ ꯃꯍꯤ ꯃꯌꯥꯏ ꯀꯟꯕꯅ ꯂꯩꯃꯥꯡ ꯇꯤꯟꯃꯥꯡꯁꯨ ꯃꯔꯥꯡ ꯀꯥꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯂꯥꯡꯊꯥꯛꯅꯤ꯫ ꯑꯅꯤꯗꯣ ꯂꯩꯍꯥꯎ ꯍꯦꯛꯂꯝꯕꯗꯒꯤ ꯂꯩ ꯄꯣꯂꯥꯡ ꯄꯥꯏ ꯆꯦꯟꯊꯣꯔꯛꯏ ꯏꯪꯈꯣꯜꯗꯨꯗꯒꯤ꯫ ꯍꯦꯛꯂꯤꯕ ꯂꯩ ꯈꯔꯗꯣ ꯊꯧꯆꯣꯝꯗ ꯄꯤꯁꯜꯂꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯂꯩꯔꯦꯟꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯡꯊꯤꯜ ꯄꯣꯞ ꯄꯣꯞꯄꯗꯨꯗ ꯀꯨꯝꯗꯝꯕꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝꯗꯝꯕꯤꯅ ꯂꯩꯔꯦꯟ ꯆꯪꯉꯛꯄ ꯎꯕꯗ, ꯂꯩꯔꯦꯟ, ꯇꯥꯕ꯭ꯔꯥ? ꯂꯩꯔꯦꯟꯁꯨ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅꯦ ꯅꯅꯦ ꯂꯩꯕꯥꯛ ꯂꯩꯒ ꯐꯤ ꯇꯤꯛꯄ ꯆꯠꯂꯨꯒꯦ ꯃꯣꯏꯔꯥꯡꯗ, ꯏꯃꯥ ꯑꯍꯤꯡ ꯍꯜꯂꯛꯂꯣꯏ, ꯑꯗꯨꯅꯅꯦ ꯅꯊꯟꯇ ꯂꯩꯍꯧꯒꯗꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯈꯨꯝꯃꯛꯄꯅꯤ ꯂꯩꯔꯦꯟꯁꯨ꯫ ꯃꯃꯥꯅ ꯑꯍꯤꯡ ꯍꯜꯂꯛꯂꯣꯏ ꯍꯥꯏꯕꯁꯦ ꯇꯥꯕꯗꯇ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ? ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯨꯡꯊꯤꯜꯗꯨꯗ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯂꯣꯏꯁꯤꯜꯂꯒ ꯅꯨꯡꯂꯤꯛ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯃꯟꯕ ꯑꯃꯨꯕ ꯃꯆꯨꯗꯣ ꯇꯨꯞꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯃꯊꯟꯇ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯃꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯈꯔ ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯂꯩꯔꯦꯟ꯫ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯊꯧꯔꯝ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯂꯣꯏꯅ ꯄꯥꯡꯕ ꯍꯩꯔꯦ ꯂꯩꯔꯦꯟ꯫ ꯂꯩꯔꯦꯟ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯌꯥꯆꯪꯉꯛꯄꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯁꯤꯗ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯄꯣꯗꯣꯟꯒꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯉꯥꯜꯗꯨꯗ ꯃꯣꯟꯒꯨꯝ ꯂꯣꯜꯂꯦ꯫ ꯂꯩꯔꯣꯡ ꯃꯌꯦꯛꯅꯤ ꯃꯥꯅ ꯂꯣꯜꯂꯤꯕ꯫ ꯂꯩꯔꯦꯟ ꯃꯣꯟꯒꯨꯝ ꯂꯣꯟꯕ ꯌꯥꯝꯅ ꯍꯩ꯫ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛ ꯍꯛꯆꯥꯡ ꯀꯌꯥ ꯉꯝꯗꯕꯅ ꯐꯤ ꯂꯣꯟꯕꯒꯤ ꯊꯕꯛꯁꯦ ꯂꯦꯞꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯄꯒ ꯇꯨꯃꯤꯟ ꯂꯩ ꯍꯩꯇꯕꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ ꯂꯩꯔꯦꯟ ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯣꯟꯒꯨꯝꯗꯨꯗ ꯂꯩꯔꯣꯡ ꯃꯌꯦꯛ ꯌꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯣꯡ ꯃꯌꯦꯛꯇꯨ ꯌꯦꯛꯂꯤꯉꯩ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯉꯁꯥꯏ ꯃꯥꯅ ꯂꯩꯍꯥꯎ ꯍꯦꯛꯂꯨꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯎꯔꯛꯏ꯫ ꯐꯤꯕꯥꯜ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯂꯩꯅꯝꯁꯨ ꯌꯦꯜꯂꯔꯦ꯫ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯂꯩꯔꯦꯟ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨ ꯎꯔꯛꯄꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯉꯁꯥꯏ ꯃꯥꯅ ꯇꯥꯈꯤꯕ ꯑꯉꯥꯡ ꯅꯋꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯄꯥꯏꯕ ꯐꯥꯎꯋꯦ ꯂꯩꯔꯦꯟ꯫ ꯂꯩꯔꯦꯟꯅ, ꯎꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯇꯥꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯨꯛ ꯁꯦꯕꯣꯠ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤꯒꯨꯝ ꯃꯔꯤ ꯃꯔꯤ ꯁꯝꯊꯔꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏ꯫ ꯑꯗꯨꯝ ꯅꯣꯏꯕꯗꯒꯤꯗꯤ ꯎꯔꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯐꯤ ꯂꯣꯟꯕꯗꯨꯗ ꯑꯃꯨꯛ ꯈꯨꯠ ꯆꯪꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯤꯗꯨ ꯂꯣꯟꯕ ꯍꯧꯔꯛꯄ ꯌꯦꯅꯈꯥꯗꯨꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯁꯃꯤꯟ ꯐꯪꯉꯛꯏ꯫
ꯇꯐꯤꯡ ꯇꯐꯤꯡ ꯊꯥꯡꯕ ꯃꯈꯣꯜꯗꯤ ꯀꯌꯥ ꯊꯣꯛꯍꯟꯗꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯅꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯐꯥꯎꯔꯦ ꯃꯊꯟꯇꯒ ꯂꯩꯔꯦ ꯇꯠꯇꯅ ꯑꯀꯤꯕꯕꯨ ꯁꯨꯡꯕꯣꯏꯅ ꯊꯣꯛꯂꯔꯦ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯇꯐꯤꯡ ꯇꯐꯤꯡ ꯆꯠꯄꯒꯤ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯣ ꯐꯤ ꯂꯣꯜꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯈꯔ ꯂꯩꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ ꯊꯣꯏꯅ ꯀꯌా ꯊꯦꯡꯕ ꯅꯠꯇ꯭ꯔꯦ ꯀꯅꯥꯅꯣ ꯌꯦꯡꯗꯦ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯒ ꯇꯥꯏꯅꯕ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯍꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ ꯌꯦꯅꯈꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯐꯤꯡ ꯇꯐꯤꯡ ꯆꯠꯄꯗꯨ ꯎꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯃꯤꯍꯨ ꯊꯣꯡꯗꯒꯤ ꯂꯩꯔꯅ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯈꯪꯕꯗꯤ ꯅꯠꯇꯦ ꯅꯨꯡꯂꯤꯛ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯒꯤ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯕ ꯅꯣꯡꯖꯨ ꯃꯔꯛꯇ ꯑꯗꯨꯃꯛ ꯆꯠꯂꯦ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯇꯐꯤꯡ ꯇꯐꯤꯡ ꯂꯩꯔꯦꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯊꯧ ꯂꯩꯇꯕꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠ ꯁꯥꯟꯅꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯍꯨꯔꯥꯟꯕꯤꯒ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯂꯩꯔꯦꯟ ꯅꯨꯄꯤꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯁꯛꯇꯝꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯅꯨꯡꯁꯤꯠꯀ ꯌꯥꯡꯅ ꯄꯔꯄꯔ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯦꯞꯂꯔꯦ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯃꯌꯥ इही हिगत्तुना लेपगा लेबदुदा खंप्रे खंगी लेरे पाखतपोय थकतपोय मनिंग हनबदा तुसिल्ली लेरे नुपीदुगी सक्तमदु उबदा मादी वा ngang थोखिद्रे मया कादुना थौमई मंगालदुदा मिटमांगदु उरिबा सक्तमदो येंगदुना ले मनाना हुमाइदौना पाकपि ममाइना हुमाइ मानबि मरुंग मुरुंग लोंबि खुजिन खुयाना चौरिबा कोक्तना कजिंगले यमांगना युबी चरु ममित मनातोन सुपांदे सुमनतगी चिंबाल थका मदी मया सिंगदु नत्तना मया सिंगदु इही हिगतुना ले थोंनाव मपादुदा मोंग हादना सोमदना लवाई लुतोन साले लेरेंदे लमयाइदुदा मसादो निक्तुना ले नुपीदुना लेरेंदे येंगना थोलो थोलो लाओ तुमिन करी लेरी मपा लांगदा लाओ इमुंगदा नाइतोम लेसिनबना कानरो नंगिना दौना सानब लोइसिलमदब आइने नंगना मरम ओय नौना मथी फोंगलरे लाओ आइगी चक थाकपिरो लाओ लेरेन यंगहैबा ngamde ताहैबा ngamdre ममित अनिदो उसिल्ले पिरांगनदी मिलु नापोमदा सिंगजुम लाइजा हौबुगुम इहौरबनी मिसना अनिदना अकीबगी सकलो असुमना ममित एक उसिनबगा उरंब नुपीदो अमुक हन उखिद्रे पांगथोरकपददी नुपीदो लेरमद्रे अदुबु लेरे थोंनावदुदा येंगदुना लेरि ओंथोकनसु थुना मांगिदा हाइबगी वाखलने लेरेन तौफुम खंगदे मसादो पाखतप फत्रे थोंनावदु चंगसिनदुना लोनसिनबगी थौना लेते मागी मफमदा अमम मरक्तुदा येंगी साइजिनदगी सुमथरकलिबा येंगंगबी कुंगी नोंजुगी नोंलुकी मखोल नतना अतै थोइनसु तादे लेरेन अममबदुदा मुन्ना येंगी हिक लाउना हिकथरे मसादो मिफम होंबा ngamdana थोंनावदुदा कना लै हाइदुना अदुमक येंगले नुपीगी खोंजेलदा हाइरमलिबदुना करी करी चक्था पियु हाइरिबनो नदौना सानबा लोइसिलमद्रिबसिना करीनो हाइरिबस खल्लुबदा वाखलना लांबा फंगदे लेरेन पोदोनगी मुसीरबा मेंगालदुदा अमुक ये थोंनावदुदा अमुक ये ngayakti ma masado amuk kari tawrkadabano khanbada tawphom khangde leiren pungkhai amagi changda mado tumille masi lengdana phana kuinamu karisu tawtrabada lamyai duda phamlambade fuglawna hogulaglagam thongnawdu manak tamna changsil adu tapna lonsil thongnawdu mamai nakan nama namado madum nek loisin kiba masado ne hekta leiren फिलो निंगबसु मसादा फाउद्रे इहे हेनिंगद्रे मसादो अकीबना लांगोइचन तुफक तुपाय चंदुना ले असुमना तुमिना तासिनदुना लेरमबदे कांथोल मची मद थाबा फक मसादुदा मदुगी मांगदा
ꯄꯣꯟꯗꯣꯜ ꯑꯃꯁꯨ ꯊꯥꯜꯂꯤ ꯂꯩꯔꯤꯟ ꯇꯥꯁꯤꯟꯅ ꯀꯥꯡꯊꯣꯜꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯨꯝꯊꯕꯒ ꯂꯩꯔꯤꯟ ꯃꯥꯒꯤ ꯃꯤꯠꯇ ꯃꯁꯤꯡ ꯃꯔꯥꯡ ꯀꯌꯥ ꯑꯃ ꯃꯪ ꯇꯥꯏꯕꯪ ꯑꯅꯤ ꯄꯨꯟꯁꯤꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯏ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯉꯥꯡꯁꯛ ꯉꯥꯡꯅ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯈꯣꯏꯒꯤꯅ ꯆꯥꯛꯊꯥ ꯄꯤꯔꯒ ꯑꯩꯒꯤꯅ ꯆꯥꯛꯊꯥ ꯇꯝꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯆꯥꯛꯊꯥ ꯄꯤꯒꯗꯕꯅꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯌꯥꯔꯣꯏ ꯆꯥꯊꯨꯡ ꯐꯤꯗꯨꯡꯗꯕꯁꯨ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯦ ꯏꯈꯪ ꯈꯪꯍꯧꯗ ꯏꯪꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯤꯛ ꯊꯜꯂꯤ ꯇꯔꯥ ꯇꯤꯟꯅ ꯉꯥꯡꯅꯕꯒꯨꯝ ꯃꯩ ꯃꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯕꯒꯨꯝ ꯑꯋꯣꯏ ꯇꯥꯅ ꯐꯤꯕꯝ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯨꯝꯂꯤꯅꯤꯅ ꯇꯨꯝꯂꯤꯕ ꯂꯩꯔꯦꯜ ꯑꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯇꯊꯣꯠ ꯍꯥꯏꯕꯤ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕ ꯍꯩꯕꯤ ꯉꯔꯥꯡꯇ ꯅꯍꯥ ꯈꯔ ꯈꯔ ꯑꯣꯏꯊꯣꯛꯈꯤꯕꯗꯣ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯅꯣꯡꯂꯤꯛ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯇꯊꯣꯠꯅ ꯋꯥꯡꯊꯣꯏꯕ ꯑꯩꯒ ꯃꯨꯛꯅꯅꯨ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯨ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯝꯒꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯗꯦꯗꯣ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯃꯍꯩꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯩꯗꯤꯟꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕ꯭ꯔꯥ ꯀꯌꯥꯔꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯏꯋꯥꯁꯨ ꯂꯧꯕꯤꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯧꯅ ꯀꯦꯝꯂꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯂꯩꯇ꯭ꯔꯁꯨ ꯑꯩꯒꯤ ꯊꯕꯛꯇꯤ ꯂꯣꯏꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯂꯩꯔꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩ ꯃꯨꯠꯇ꯭ꯔꯤ ꯅꯪ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯅꯆꯥ ꯅꯁꯨꯁꯤꯡꯁꯦ ꯑꯩꯒꯤ ꯈꯨꯕꯥꯛꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯄꯦꯕꯦꯠ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅꯤ ꯑꯩ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅꯤ ꯂꯝꯕꯣꯏꯕ ꯑꯩꯒꯤ ꯂꯝꯕꯤꯗ ꯄꯤꯈꯤꯕ ꯂꯣꯏꯅꯥꯏꯗꯕ ꯑꯌꯦꯠꯄꯁꯤꯡꯗꯨꯒꯤ ꯃꯇꯥꯡ ꯆꯥꯔꯦ ꯂꯃꯟ ꯈꯨꯝꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯃ ꯑꯗꯨꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯈꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯃꯤꯠꯇ ꯎꯔꯦ ꯇꯊꯣꯠꯅ ꯀꯟꯅ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯠꯇꯒꯤ ꯈꯣꯏꯔꯤ ꯐꯨꯝꯕ ꯈꯪꯈꯤꯕꯒ ꯆꯐꯨꯗꯨ ꯍꯣꯒꯥꯏꯔꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯈꯣꯏꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕꯗꯅ ꯈꯣꯏꯗꯧ ꯋꯥ ꯇꯣꯏꯅ ꯇꯠꯅꯕ ꯅꯨꯃꯤꯠ ꯊꯕꯥꯟꯁꯤꯡꯗ ꯁꯥꯟꯅꯩ ꯁꯥꯟꯅꯔꯒ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯄꯣꯛꯏ ꯄꯣꯛꯇꯕ ꯅꯠꯇꯦ ꯈꯨꯏꯖꯤꯜꯂꯝꯕ ꯎꯟꯁꯥꯁꯤꯡꯅ ꯅꯧꯊꯣꯔꯛꯄꯗꯣ ꯌꯦꯡꯖꯅꯤꯡꯕꯒꯤ ꯇꯠꯇꯅ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯈꯧ ꯂꯥꯡꯕꯗꯨꯒꯤꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯊꯝꯃꯝꯕ ꯑꯍꯤꯡꯗ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯝꯃꯤ ꯇꯊꯣꯠ ꯑꯃꯝꯕ ꯃꯔꯛꯇ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯔꯛꯇ ꯈꯣꯡꯖꯣꯝ ꯅꯨꯄꯤ ꯃꯛꯇ ꯌꯦꯡ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯔꯪꯕ ꯊꯋꯥꯟꯒꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯉꯥꯜ ꯅꯥꯏꯅꯤ ꯃꯨꯠꯄ ꯅꯥꯏꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯇꯊꯣꯠꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯦ ꯃꯨꯠꯄ ꯅꯥꯏꯗꯕ ꯊꯋꯥꯟꯃꯤꯆꯥꯛ ꯅꯈꯣꯏꯕꯨ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯑꯩꯅ ꯑꯃꯝꯕ ꯃꯔꯛꯇ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯄ ꯉꯝꯕ ꯃꯥꯌꯣꯡ ꯌꯥꯕ ꯉꯝꯕꯗꯤ ꯅꯈꯣꯏ ꯈꯛꯇꯅꯤ ꯅꯈꯣꯏꯗꯤ ꯊꯥꯖꯒꯨꯝ ꯄꯥꯡꯈꯠꯄ ꯁꯤꯗꯕ ꯅꯥꯏꯗꯦ ꯑꯗꯨꯃꯛ ꯃꯇꯤꯡ ꯂꯩꯅ ꯊꯣꯛꯏ ꯃꯁꯤꯗꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯜꯂꯛꯏꯕ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯊꯋꯥꯟ ꯅꯈꯣꯏꯒꯨꯝ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯟꯗꯨꯅ ꯂꯩꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯈꯣꯏꯗꯧ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯤ ꯂꯩꯋꯥꯗꯨ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡ ꯆꯅꯨ ꯈꯣꯡꯖꯣꯝꯕꯤ ꯇꯔꯨ ꯅꯈꯣꯏꯒꯨꯝꯅ ꯇꯊꯣꯠ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯨꯠꯅꯥꯏꯗꯅ ꯉꯥꯟꯖꯒꯦ
ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯦ ꯅꯈꯣꯏꯅ ꯃꯊꯣꯏ ꯍꯥꯞꯄꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯗ ꯁꯤꯇ ꯅꯣꯛꯏ ꯍꯔꯥꯎꯕꯒꯤ ꯑꯁꯨꯝꯅ ꯃꯊꯟꯗ ꯏꯁꯤꯁꯤꯒꯤ ꯅꯣꯛꯂꯤꯉꯩ ꯇꯥꯊꯣꯠꯇꯣ ꯋꯥꯡꯊꯣꯏꯕꯅ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯑꯃꯗ ꯅꯨꯡ ꯃꯇꯨꯝ ꯑꯃꯗ ꯂꯩꯋꯥ ꯁꯣꯜꯂꯛꯏ ꯍꯦ ꯂꯩꯃꯈꯣꯡ ꯈꯣꯡꯂꯝꯗꯒꯤ ꯍꯧꯔꯛꯄꯤ ꯈꯨꯔꯈꯨꯜ ꯂꯩꯃꯈꯣꯡ ꯐꯥꯎꯅ ꯆꯦꯜꯂꯛꯄꯤ ꯏꯇꯨ ꯈꯣꯡꯁꯤꯒꯤ ꯃꯕꯦꯝ ꯑꯃ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝ ꯏꯆꯨꯝ ꯂꯥꯏꯔꯦꯝ ꯏꯃꯥ ꯂꯝꯀꯦꯠ ꯂꯩꯃꯥꯏꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯇꯊꯣꯠ ꯀꯧꯕꯤꯁꯤ ꯑꯁꯨꯝ ꯊꯣꯡꯕꯨ ꯊꯤꯡꯕꯤꯌꯨ ꯏꯃꯥ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯈꯣꯏꯗꯧ ꯋꯥꯁꯦ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯍꯜꯂꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯨꯝ ꯂꯥꯏꯔꯦꯝꯕꯒꯤ ꯃꯁꯥꯏꯀꯣꯟ ꯈꯣꯡꯂꯝꯗꯨꯗ ꯂꯩꯇꯨꯝꯗ ꯍꯦꯛ ꯊꯥꯗꯕꯒ ꯁꯣꯝꯗ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯤꯕꯤ ꯇꯊꯣꯠꯁꯨ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯐꯝꯅ ꯃꯕꯨꯛꯇꯣ ꯊꯤꯟꯕꯤ ꯌꯦꯛꯄꯤ ꯍꯧꯔꯛꯂꯦ ꯇꯊꯣꯠ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯄꯨꯛ ꯊꯤꯟꯕꯗꯨ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯇꯊꯣꯠꯅ ꯆꯅꯤꯡ ꯆꯃꯥꯡ ꯏꯁꯝ ꯁꯝꯅꯗꯅ ꯍꯥꯏꯔꯛꯏ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯈꯣꯏꯗꯧ ꯋꯥ ꯈꯔ ꯁꯥꯟꯅꯕꯁꯦ ꯃꯤꯇꯥꯗꯅꯒ ꯇꯧꯔꯗꯅ ꯑꯩꯉꯣꯟꯗ ꯈ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯍꯅꯨꯕꯤ ꯑꯩꯅ खरा कुइने सांगतना लैगे खलसे यारोइदौरी मिफत्तबा यामना ले अइना तौबा थबकता यामना येंगसिनबा मथौ सुनिंगाय लैतबरा असी हायरगा लेंगबा थिनबा पुग येकपदो खुदुम तासिनदुना खागी अमरुमदा लोइसिनबा नायबा पामे वारुइसिन अमा खुल लेकाइसिदा खोइदा वा सानबा हाइबा लैवा तिनवा हाइबा मीगी मसिंग मरांग काइना लैबना थोनिंगदबा थौदो तोइना थोगलकपा असियना तोइना यावरकपा लांजदबा कया खांगु थक्ता पुंसी केम्बसी उरगा तंगाई फदना वांगथोइबना वारुइसिनमा पुरकनबा लाई फत्तबा सानबा लैमांग लोइनबा कया खोइदौ वा सानबा कया अमममता पाइरकपदा ngасidi तथोतकी नुमित चोरे अदुंगै माना मिगी फनबा होनबदा असिबा थवाई लाइरमलेंदा तिनबा हैनदबा कयाना मंगोंदा फावबा मियेंग चंगलकपदा मसागी लैजबा हैजबा पांबै पुथोक्तुना खुदिमकपु मायुक याखिबनी तथोत ममित असिबा लाइदु उरे पुक्चेप्तना थिनबगा लेंबगा वाखल याम नुंगाइना खोइदा वा सानरमबदो लोइना हेकाय अमुबा इरोय अमना असी लेबाक्ता माबु चत्ता यादे हाइबगी मओंगनी असी लेबाक्की लाइदुना इरोय अमुबा मगी सलोलदा लाक्लदु फावबा मसादो निंगन्नबा लैते मसा कंजनबा ngakthoknaba mana khangja haijaba laiwa kaya sole tathotna ai sikhiroi siba yadre ai kaidawbugi sidoino sahi chani hinge singnaribi aibu khangu thakta punchi kembadi ngamkhiroi awa maisa langbaga nangna ngamaga ngam aina ngamaga ngam hera nangna ngambadi hekta yaroi asi yarga masana masa kanjana laiwatinwa sonba ure तथोत इचम चम नुपीदी नते माबू मही अमदी लैवातिनवागी लमदा खुद पाइदुना ताकपी तंबिरंबा तथोत के ओजा माइबा चाउमुगी थवाई मिरेल अहांगबा मालंगदुदा पाइरकलगा तुमिन तथोत की नापदाइरे हाय तथोत हाइबी अपंगबी नखुद अनिमक लैबाक्ता नमु असुमना मिरेलदुना हाइरकपा तथोत मसिंदा लैवासोन खुतुम तासिलंबदगी मखुद अनीदुना लेबाक्ता नम्मी अदुमने एक नंबगा पुग लेंगबा थिनबदो फख्रे वांगथोइबा माना तौरिबा खुदिमा अरेंबा तारे तथोत हानबा होनबदा सिंगेल लरेंबा लैरांगा तिंगा तारे लैतुमदा सोंदुना इसिंगदा थादबगादो मही यान्द्र वांगथोइबा मसादा फावरे हाइस मसिदी करिमते कानादेदा कयादा लाइना अइबु लाक्चरबा असी हारगा मथंता खोंगलमदुदा लैरंबदे मयुम योंगनबा लाइ नुमिदांगसिदा वाखल नुंगाइतबा फावे सोमदो नमु कमदौरे लैरेन मसादो ने हेक ताबगा मखोइगी लफुओबा मखोंगदुदा अहिंग इचिकुनबा मतमदुदा लाइ लफु मखोंगदो हेक योबगा तथोत
ꯄꯣꯔꯣꯛ ꯁꯣꯜꯂꯦ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤꯗꯤ ꯃꯥꯏꯕ ꯁꯥꯕ ꯑꯃ ꯃꯔꯤꯟ ꯇꯦꯡꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯁꯤꯕꯨ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯕꯅꯣ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯎꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯃꯥ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯥꯡꯕꯟ ꯊꯝꯅꯥ ꯆꯥꯕꯤ ꯇꯤꯜꯂꯥ ꯈꯨꯝꯕꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯩꯃꯥꯡ ꯇꯤꯡꯃꯥꯡ ꯁꯥꯟꯅꯕꯤꯗꯣ ꯇꯧꯗꯨꯒꯤ ꯍꯣꯠꯅꯩ ꯋꯥꯈꯜꯗ ꯈꯜꯂꯤ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯂꯩꯀꯥꯏꯁꯨ ꯉꯥꯏꯔꯦ ꯃꯥꯏꯕ ꯁꯥꯕꯁꯨ ꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯦ ꯃꯊꯛ ꯃꯈꯥꯗꯥꯡ ꯑꯣꯟꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯟꯕꯒꯅ ꯍꯦꯛꯇ ꯊꯧꯁꯤꯟꯍꯟꯕꯤ ꯈꯨꯠꯅ ꯍꯥꯟꯕꯤ ꯇꯊꯣꯠꯅ ꯃꯈꯨꯠꯇ ꯆꯒꯦꯝ ꯈꯔ ꯄꯥꯏ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟ ꯑꯀꯣꯏꯕꯗꯨꯗ ꯆꯥꯏꯕ ꯍꯧꯔꯛꯄ ꯂꯝ ꯈꯨꯅꯨ ꯑꯃ ꯂꯐꯨ ꯃꯔꯛꯇꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯂꯝ ꯈꯨꯅꯨꯗꯨ ꯀꯨꯔꯨ ꯀꯨꯔꯨ ꯍꯥꯏꯗꯨꯅ ꯈꯣꯡꯂꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯃꯥꯂꯪ ꯈꯨꯗꯨꯝ ꯏꯟꯗꯨꯅ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛ ꯇꯥꯗꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯈꯣꯡꯌꯥꯡꯕꯤ ꯑꯃꯒꯨꯝ ꯊꯤꯟꯊꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯌꯨꯝꯂꯣꯟ ꯂꯥꯟꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯅ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯌꯨꯝꯊꯛꯁꯤꯡꯗꯨꯗ ꯂꯩꯆꯤꯔꯦꯡ ꯆꯥꯏꯔꯝꯃꯤ ꯃꯥꯅꯤ ꯂꯩꯆꯤꯔꯦꯡ ꯆꯥꯏꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯛꯂꯣ ꯂꯥꯡꯕ ꯉꯝꯕꯤ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤꯅꯤ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤ ꯐꯥꯗꯨꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕꯤ ꯇꯊꯣꯠꯅꯤ ꯃꯊꯛꯇ ꯆꯥꯏꯔꯤ ꯌꯨꯝꯁꯤꯡꯗꯨꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯌꯨꯝꯁꯤꯡꯗꯨꯒꯤ ꯅꯨꯡꯖꯦꯡꯁꯤꯡꯗꯨꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯃꯈꯣꯜ ꯊꯣꯛꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯨꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯗꯣꯔꯤ ꯃꯁꯤꯒꯤ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤꯁꯦ ꯃꯊꯤ ꯐꯣꯡꯂꯛꯂꯕꯗꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯀꯥꯏꯁꯤꯒꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯤꯕ ꯂꯥꯡꯒꯣꯏꯆꯟ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯂꯩ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤꯗꯨꯅ ꯁꯨꯝ ꯌꯨꯝꯂꯣꯟ ꯂꯥꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯋꯥꯡꯊꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯏꯁꯤ ꯁꯤꯀꯩ ꯇꯨꯝꯂꯦ ꯋꯥꯡꯊꯣꯏꯕꯅ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯆꯤꯔꯦꯡ ꯆꯥꯏꯔꯛꯏ ꯌꯨꯝꯗꯨꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕꯒꯤ ꯂꯩꯈꯤ ꯏꯁꯤ ꯁꯤꯀꯩ ꯃꯥꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯃꯤ ꯆꯠꯄꯗꯧꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯨꯝ ꯒꯝ ꯒꯝ ꯍꯥꯏꯗꯨꯅ ꯆꯠꯂꯦ ꯈꯣꯡꯊꯥꯡꯗꯨꯅ ꯌꯨꯝꯌꯥꯏꯗꯨꯗ ꯇꯪꯈꯥꯏ ꯍꯦꯛ ꯇꯥꯔꯒ ꯍꯦꯛꯇꯃꯛ ꯐꯝꯊꯔꯛꯀꯗꯕ ꯃꯥꯜꯂꯤ ꯌꯨꯝꯕꯤ ꯈꯨꯗꯤꯡꯗꯅ ꯁꯨꯝꯅ ꯆꯥꯕꯒꯨꯝ ꯁꯥꯏꯗꯠꯄꯒꯤ ꯃꯈꯣꯟ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯁꯤ ꯁꯤꯀꯩ ꯇꯨꯝꯂꯤ ꯋꯥꯡꯊꯣꯏꯕꯅ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯕꯁꯤꯡꯗꯨꯁꯨ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣꯃ ꯌꯥꯝ ꯀꯟꯅ ꯅꯩꯈꯥꯏꯔꯤ ꯐꯩꯗꯣꯝ ꯁꯥꯅ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯄꯥꯟꯁꯤꯡꯗꯨꯁꯨ ꯅꯩꯊꯠꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯜꯁꯤꯡꯁꯦ ꯅꯥꯆꯨꯡꯗꯦ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯇꯝꯅ ꯂꯥꯏ ꯆꯪꯉꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯁꯦ ꯇꯝꯅ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯤꯔꯦꯜ ꯁꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯅꯪꯕꯣ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯗꯨꯝ ꯅꯥꯏꯔꯛꯄ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ ꯋꯥꯡꯊꯣꯏꯕ ꯂꯨꯈꯨꯝꯗ ꯂꯩꯕ ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯄꯥꯟꯕꯗꯨ ꯄꯥꯏ ꯇꯥꯞ ꯂꯥꯎꯅ ꯀꯥꯡꯈꯟꯗꯨ ꯍꯥꯏꯗꯣꯔꯛꯂꯒ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯊꯝꯃꯝꯕ ꯑꯍꯤꯡꯗꯨꯗ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯊꯛꯇ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯂꯩꯆꯤꯔꯦꯡ ꯆꯥꯏꯕꯤꯅꯤ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ इराय लाइना खंगे लेचिरिंग चाइबीदुना लेचिरिंग खुबाम खुबाम पाइ चाइबा होरक्ले लेचिरिंगदुना जोय जोय चाइरक्पा मदुना पांदना भाइदुना मसादो ngaktoi अवाबगी मसकने लेचिरिंग चाइबीदुना याकना इसी सिकै नोक्ले माना ngamani लोइना हाइबगी मतागो अमम मदुदा मिपाइबा होरे मादे मथोम खंगदे करिगुम्बा लेचिरिंग अमना हक्सांगदे सोखिबा थेंखिबा थोकलो खुजन खुनान थोक्ता अना एक नंगदुइनि
ꯊꯥꯡꯒꯣꯜ ꯃꯌꯥ ꯆꯥꯝ ꯅꯤꯄꯥꯜꯗꯨꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯌꯥꯏ ꯆꯥꯝꯂꯦ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯄꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯑꯐꯤꯡ ꯑꯐꯥꯏ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯨꯅ ꯂꯩꯆꯦꯡꯗꯣ ꯆꯥꯏꯁꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯦ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯕꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯅ ꯃꯊꯛꯇ ꯂꯥꯟꯅ ꯄꯥꯏꯔꯛꯂꯒ ꯃꯉꯣꯟꯗ ꯂꯪꯉꯛꯏꯕꯗꯨꯕꯨ ꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯍꯥꯟꯕꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯩꯆꯤꯔꯤꯡ ꯑꯗꯨꯅ ꯁꯣꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ ꯂꯣꯏꯅꯥꯏꯗꯕ ꯂꯩꯆꯤꯔꯤꯡ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏ ꯃꯉꯣꯟꯗ ꯂꯪꯁꯤꯟꯗꯨꯒꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯀ꯭ꯋꯥꯛ ꯑꯣꯟ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯃꯥꯡ ꯁꯥꯟꯅꯗꯨꯅ ꯂꯩꯕꯤ ꯇꯊꯣꯠꯇꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯁꯨ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯗ ꯍꯥꯏꯔꯛꯏ ꯂꯦꯝꯅ ꯇꯣꯛꯀꯅꯨ ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ ꯁꯣꯏꯗꯠꯂꯒ ꯊꯝꯃꯝꯒꯗꯕꯅꯤ ꯌꯦꯛꯅꯕ ꯍꯥꯏꯁꯤꯗꯤꯅꯦ ꯂꯦꯝꯅꯁꯨ ꯇꯣꯛꯄ ꯌꯥꯔꯣꯏ ꯂꯦꯝꯅ ꯊꯥꯕꯁꯨ ꯌꯥꯔꯣꯏ ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯣꯏꯔꯒ ꯂꯥꯛꯀꯗꯕꯅꯤ ꯈꯪꯂꯦꯗꯅ ꯇꯊꯣꯠꯁꯨ ꯅꯨꯡꯉꯥꯏ ꯄꯨꯡꯂꯣꯟꯗ ꯇꯥꯟꯊꯥ ꯅꯥꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯦ ꯍꯧꯖ ꯀꯌꯥ ꯃꯥꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯃꯁꯤꯒꯤ ꯍꯩꯄꯥ ꯀꯩꯁꯤꯡ ꯁꯥꯕ ꯃꯥꯏꯕꯁꯦ ꯊꯋꯥꯏ ꯂꯧꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯉꯝꯗꯕ ꯌꯥꯔꯣꯏ ꯉꯝꯃꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯤ ꯈꯜꯂꯨꯕꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯃꯥꯒꯤ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯂꯩꯆꯤꯔꯤꯡ ꯈꯨꯕꯥꯝ ꯆꯥꯏꯕ ꯍꯧꯔꯛꯂꯦ ꯂꯩꯆꯤꯔꯤꯡ ꯃꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯃꯁꯥꯗ ꯄꯥꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯕꯅ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯤꯗꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯍꯦꯟꯈ꯭ꯔꯦ ꯑꯊꯦꯡꯕ ꯍꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯍꯧ ꯀꯥꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯨꯕꯅ ꯈꯪꯉꯤ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒ ꯃꯨꯛꯅꯔꯨꯕ ꯊꯣꯛꯂꯣ ꯑꯩ ꯑꯣꯏꯅ ꯑꯃꯥꯡꯕꯒꯤ ꯃꯁꯛ ꯑꯣꯏꯔꯅꯤ ꯋꯥꯡꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯅꯤ ꯈꯪꯉꯤ ꯋꯥꯡꯊꯣꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯥ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯗꯦ ꯈꯜꯂꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜꯁꯤꯁꯨ ꯆꯟꯅꯐꯝ ꯈꯪꯗꯦ ꯃꯁꯤꯅ ꯃꯁꯥꯗ ꯂꯣꯏꯅꯔꯤꯉꯩ ꯈꯔꯇ ꯑꯣꯏꯔꯁꯨ ꯊꯥꯡꯒꯣꯜꯁꯤꯅ ꯉꯥꯛꯊꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯡꯒꯣꯜ ꯆꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯄꯥꯡꯈꯛ ꯑꯣꯏꯗꯣꯏꯅꯤ ꯈꯜꯂꯨꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯒꯣꯜꯗꯣ ꯂꯪꯉꯁꯤꯔ ꯑꯗꯨꯕꯨ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ ꯇꯧꯐꯝ ꯈꯪꯗꯦ ꯑꯃꯝꯕꯁꯤꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯑꯦ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯌꯦꯅꯈꯥꯗ ꯂꯩꯕꯤ ꯁꯥꯏꯖꯤꯟ ꯄꯣꯠꯂꯣꯏꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥꯗꯨ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯦ ꯂꯩꯋꯥꯗꯨꯅ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯌꯦꯅꯈꯥ ꯂꯥꯏ ꯐꯨꯔꯤꯠ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯑꯗꯣꯝꯗꯒꯤ ꯃꯥꯒ ꯆꯥꯟꯅꯅꯕ ꯃꯥꯏꯕꯁꯤꯅ ꯀꯧꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗ ꯆꯦꯟꯊꯣꯔꯛꯏ ꯋꯥꯡꯊꯣꯏꯕꯅ ꯍꯥꯏ ꯁꯥꯏꯖꯤꯟ ꯄꯣꯜꯂꯤꯕꯤ ꯌꯦꯅꯈꯥꯗ ꯌꯥꯊꯣꯡ ꯌꯥꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯆꯠꯂꯨ ꯑꯩꯒꯤꯗꯃꯛ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯒ ꯁꯃꯨ ꯃꯥꯌꯨꯛ ꯌꯥꯎ ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯉꯨ ꯅꯪꯒꯤ ꯆꯛꯊꯥ ꯑꯩꯅ ꯄꯤꯒꯅꯤꯌꯦ ꯄꯤꯒꯅꯤ ꯋꯥꯡꯊꯣꯏꯕꯅ ꯆꯛꯊꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯦ ꯊꯨꯅ ꯌꯥꯡꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯁꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯕꯤ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯡꯂꯒ ꯊꯨꯅ ꯌꯥꯡꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨ ꯐꯣꯏꯔꯒ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯁꯨ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯑꯣꯟꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯆꯦꯛꯂꯥꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯦꯛꯂꯥꯗꯨ ꯑꯣꯟꯈ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯁꯦꯠꯇꯠꯅꯔꯛꯏ ꯉꯪꯅꯔꯛꯏ ꯆꯤꯈꯥꯏꯅꯔꯛꯂꯦ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯃꯇꯨ ꯃꯃꯥꯟ ꯀꯦꯟꯅꯔꯦ ꯆꯦꯂꯥ ꯆꯥꯀꯨꯞ ꯇꯣꯏꯕꯒꯨꯝ ꯑꯅꯤꯗꯣ ꯈꯟꯅꯔꯛꯏ ꯂꯥꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯈꯣꯡꯉꯛꯏ ꯑꯅꯤꯗꯣ ꯃꯨꯛꯅꯔꯛꯏ ꯑꯉꯝ ꯇꯥꯟꯅꯔꯦ ꯑꯩꯅ ꯍꯦꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯕꯨ ꯂꯥꯛꯆꯕꯗꯤ ꯍꯦꯜꯂꯛꯂꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯇꯥꯟꯅꯅ ꯁꯦꯠꯇꯠꯄꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯃꯍꯤ ꯃꯌꯥꯏ ꯆꯥꯝꯕ ꯍꯧꯔꯛꯂꯦ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ
ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯕ ꯂꯩꯆꯤꯟꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯁꯦꯡꯕꯗ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯆꯛꯊꯥ ꯁꯣꯏꯔꯛꯀꯅꯤ, ꯑꯩꯒꯤ ꯆꯛꯊꯥ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥ ꯂꯩꯕꯗꯨꯝꯅ ꯃꯥꯡꯈꯤ꯫ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯄꯥꯏ ꯋꯥꯡꯊꯣꯏꯕꯁꯨ ꯁꯪꯒꯣꯏꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯄꯒ ꯀꯥꯡꯊꯣꯟꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯃꯁꯤꯒꯤ ꯇꯊꯣꯠ ꯅꯥꯏꯕꯤ ꯑꯍꯜꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯑꯁꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤ ꯄꯟꯈꯩ ꯑꯃ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯤ ꯂꯝꯕꯤ ꯀꯛꯄ ꯉꯝꯕ, ꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯀꯔꯝꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ? ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯑꯌꯤꯡꯒꯤ ꯄꯨꯡꯖꯥꯗꯣ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯊꯣꯠꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯨꯝ ꯑꯌꯥꯛꯄ ꯃꯤꯆꯩꯒꯨꯝꯕ ꯍꯩꯊꯔꯤ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯃꯁꯥ ꯄꯨꯝꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯈꯣꯠꯈꯤꯕꯒꯤ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯦ ꯃꯁꯥ ꯄꯨꯝꯕ꯫ ꯇꯊꯣꯠꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯪ ꯂꯣꯏꯅꯕꯒꯤ ꯃꯍꯩꯔꯣ ꯑꯁꯤꯕꯣ? ꯃꯤꯅ ꯉꯝꯍꯟꯕ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏ ꯁꯣꯏꯅꯥꯎ ꯑꯃ ꯌꯦꯅꯈꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯤꯡꯅꯥꯡ ꯁꯥꯈꯩ ꯈꯣꯠꯂꯒ ꯅꯪꯅ ꯃꯁꯤꯗ ꯀꯞꯂꯒ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯑꯃꯗꯨꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯃꯛꯏ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯇꯧ ꯉꯝꯃꯤꯗꯨꯅ ꯐꯣꯏꯔꯛꯈꯤꯕꯅꯤ, ꯑꯩꯕꯨ ꯏꯍꯤꯡ ꯅꯥꯡꯏꯁꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯗꯤ ꯃꯥꯏꯊꯤꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯌꯥꯔꯦ ꯆꯤꯟꯊꯦꯡ ꯐꯕꯤ, ꯆꯤꯟꯗꯅꯤ ꯅꯪꯅ ꯐꯔꯤꯕ, ꯈꯨꯠꯇꯤ ꯌꯥꯎꯗꯦ꯫ ꯑꯩꯅ ꯃꯥꯏꯕꯗꯣ ꯍꯥꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯨꯝꯅ ꯆꯤꯟꯅꯕ ꯊꯕꯛꯇꯨ ꯅꯪꯅ ꯃꯔꯥꯏ ꯆꯥꯏꯊꯍꯟꯕꯅꯦꯕ꯫ ꯉꯁꯤ ꯉꯝꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯍꯣ ꯆꯤꯟ, ꯆꯤꯟꯒꯤ ꯃꯕꯦꯝꯃ, ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯅ ꯄꯛꯏꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯊꯨꯠ ꯂꯥꯎꯏ꯫ ꯑꯩꯕꯨ ꯀꯟꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯛ ꯄꯦꯟꯅ ꯆꯩꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨ ꯂꯐꯨ ꯃꯈꯣꯡꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯃꯔꯛꯁꯤꯗ ꯍꯅꯨꯕꯤ ꯃꯥꯅ ꯅꯍꯥ ꯁꯥꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯅꯨꯡꯉꯥꯏꯅꯤ, ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯗ ꯀꯨꯝꯍꯩ ꯇꯧꯒꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯑꯩꯅ ꯁꯠꯈꯤ, ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯃꯠꯇꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯩꯔꯤ ꯆꯨꯈꯤꯕꯅꯤ, ꯀꯔꯤꯒꯤꯗꯤ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯑꯍꯤꯡꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯧꯒꯦ ꯌꯨꯝꯗꯣꯛ ꯄꯣꯛꯇꯧꯅ ꯂꯩꯕ ꯑꯃꯟꯕ ꯏꯅ ꯀꯨꯞꯄ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯔꯦꯟ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯂꯧꯒꯦꯀꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯪꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯁꯨꯃꯥꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ, ꯊꯋꯥꯏ ꯃꯤꯔꯦꯟ ꯀꯧꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯃꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯆꯪꯂꯒ ꯑꯐꯥꯎ ꯁꯥꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯁꯨ ꯑꯗꯨꯃꯛ ꯃꯁꯥꯗ ꯂꯣꯏꯅꯔꯤ꯫ ꯇꯊꯣꯠ ꯃꯁꯥꯗ ꯂꯣꯏꯅꯕ ꯐꯠꯇꯕ ꯃꯌꯥꯏꯁꯨꯅ ꯌꯥꯎꯔꯤ, ꯃꯌꯦꯡ ꯇꯥꯗ꯭ꯔꯤ꯫ ꯂꯤꯔ ꯂꯤꯔꯒ ꯋꯥꯡꯂꯩꯅ ꯍꯥꯎꯕ ꯍꯦꯟꯕ ꯃꯍꯥꯎ ꯍꯦꯟꯕꯒꯨꯝ ꯇꯊꯣꯠꯁꯨ ꯃꯍꯥꯎ ꯃꯔꯦꯛ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯤ꯫ ꯇꯊꯣꯠꯅ ꯀꯨꯝꯗꯝꯕꯤ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ ꯍꯥꯏꯔꯤꯕ, ꯂꯣꯟꯅ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯦꯞꯂꯒ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯈꯤꯕ ꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯗꯨꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯠꯇꯨꯅ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯃꯥ ꯃꯤꯇꯥꯂꯨꯕꯤꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯅ ꯅꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯍꯥꯟꯅ ꯌꯥꯕꯤ ꯊꯋꯥꯏ ꯂꯧꯕ ꯇꯥꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯏꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯁꯤꯇ ꯁꯤꯇ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯔꯦꯟꯗꯤ ꯏꯁꯤ ꯁꯤꯈꯩ ꯐꯤ ꯂꯣꯜꯂꯝꯕꯗꯒꯤ ꯇꯨꯝꯂꯤ ꯂꯩꯔꯦꯟꯗꯤ꯫
Madi ngasai isi sikai tumkhibadagi machi lengdana lay matu maman ipon pon kana laijadabi amagum tumpak tupai tasinduna lay somda namana afau saduna mokhang kon bimana ngammi matagum magi haijaba leiwa singdu sonba horakle tanja aduda yum kholdugi akoibduda matamdi natana sajibu thada sitpa angawba nongleng nusitto sitpa horakle uwa singdo gege lawbu makholni thorakliba yengu maiki khuding wakat padongna tawe khawtapja tathot kari nungsit nege hojik chilau do yadabadu mangai khrene tan melama icha sa da kai sijaning male tawdui thabak sina marolama nungsit china haipa kaising thawai mirel kauthoknaba leiwagamta haiba thoktri meibo asiyarga mathanta taksi so isau leijabi thaduna lang hanjin hanjin mangau thina sitliba uri upal phukpa nungsituna maram oi leijabi thaduna yekai thingaiba pirak maching mason kang nungsituda tathote tanjaduda yena kha leiba domdagi nupi ma thorakle musuk engoi amambaduda nupi du thorakpo ubada masa pumba tu chungkiba khangaude nupi du gi oirba maung ma tawduda tathot irai laina khange taibang midi nate masiju tinja laija phattaba mani wakhalda khale yaroi dori ngasisu masigi wangthoibasina masana maitana wakai khrabasu yum mingkholsida tinja laija phattaba mana loinarabasing ado sambal sha oinaba ngak simduna thamli boring ngasisu phatkidreda ko ainamta ngamge haibase hek maya deda ko asi khali tathot hena khadegi thorliba nupi siga hek samu mayuk yarubu matamda masu awapamda tagadra khanbadagi samai leduna chatki thangjin lamba khongthang do handoklaga konthong leibedomda tumin thoki tathot ningamdabadi phawe amaromda yena khadagi thokliba nupi dusu tathotna samai leikibaga amu maikhu walaga amam maraktuda tinki ngasi leiren yena khada leiba nupi sina magi aibi thawaidi kanbi hore aron buwarina lamai khudi pathokte da khaklaba maron nansin khra buwarina loinaidana ligadugi ngaiduna leireba warini maisa puba maisak na yomba yum inkhol sigi wari ahing makeup thoktana tumli lerendi ningaidana kari su khangdana maithiba nang labita thoto ningamdana mayumda yorokle mayum hek yawba ngayakti walan ngangdaba makai tumin phumbangna dunale sirabasu maruna yui haido tawrene wangthoiba aina di nangbu yam lain hatkibani nangda natana nangi i loinama hatke khallibani adubu ngamdrene tawrise asimangni tumil leiresu mopal thongda punghingdadi marol naina loliba tumil leite yena khada leiba laiduna ngasi matau karamna nahongnana saphonglakliba khallubada wakhalda khanpham khanglakte kadaida noma marai mara amadi tawrise asi khalduna wakhalna lamba phangde adubu hena laman khumningbagi ithildi charamnaraba kai nungsagum hengalai khutsa prok prok thektuna khang yaiduni tumin phamduna lerambadagi kangthol masi amada phuk hogulaklaga magi amanba upudu tamna laklaga madugi manungda yawriba amanba mingseldo lauthorei mafam chana thamlaga khubakta leiwa solaga mingseldugi mamaida nale hek nanbaga tathona mingsel nangdi sakpan thung uhanba ngambani sakyengni hainaribani aina ubo ngamdaba maikei nang uhanbir arotpa phongba animak temlo law asi hairaga mingselduda tathona magin cha sordo amuktang kamsil asumna sordo kamsinbaga
ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃꯨꯛ ꯃꯤꯡꯁꯦꯜꯗꯨꯗ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯂꯦ ꯇꯥꯊꯣꯠꯀꯤ ꯃꯤꯠꯇꯨꯅ ꯂꯤꯔꯤ ꯋꯥꯔꯤ ꯃꯤꯡꯁꯦꯜꯗꯨꯅ ꯃꯥꯒꯤ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯋꯥꯡꯊꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯥꯝꯕ ꯃꯁꯥꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯨꯕꯅ ꯃꯥꯅ ꯅꯤꯡꯖꯕ ꯆꯦꯠꯅ ꯊꯥꯖꯕ ꯃꯄꯨ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯅꯤꯡꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯅꯤꯡꯂꯤꯕ ꯃꯄꯨꯁꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤꯒꯅꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯁꯨ ꯃꯁꯥꯗ ꯏꯔꯣꯏꯅꯤ ꯇꯣꯏꯅ ꯂꯥꯏ ꯃꯥꯕꯨ ꯅꯤꯡꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯕꯗ ꯃꯥꯒꯤ ꯍꯤꯡꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯝꯃꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯃꯁꯤꯡ ꯌꯥꯝꯗꯅ ꯇꯝꯂꯝꯃꯤ ꯋꯥꯡꯊꯣꯏꯕꯅ ꯑꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯦꯟꯅ ꯇꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯐꯨꯔꯨꯞꯄꯨ ꯑꯐꯕ ꯃꯍꯩ ꯂꯣꯛꯅꯕ ꯂꯝꯕꯤ ꯌꯥꯠꯀꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯗꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯍꯤꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯇꯦꯟꯅ ꯇꯝꯂꯛꯂꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯣ ꯑꯩꯗꯤ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯗ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯁꯣꯏꯗꯅ ꯆꯠꯂꯛꯀꯅꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯇꯨꯡ ꯀꯣꯏꯕ ꯆꯠꯅꯕ ꯌꯥꯕ ꯑꯁꯥꯟꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩ ꯁꯦꯝꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯑꯁꯤ ꯈꯜꯂꯤ ꯋꯥꯡꯊꯣꯏꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯡꯉꯥꯝꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯗꯨꯗ ꯃꯗꯣꯝ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯂꯦꯟ ꯍꯧꯔꯤꯕ ꯊꯣꯡꯉꯥꯝꯒꯤ ꯌꯨꯝꯐꯝꯁꯤ ꯎꯃꯪ ꯂꯥꯏꯆꯤꯡꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯇꯤꯜꯂꯝ ꯂꯥꯏꯔꯝ ꯌꯥꯝꯅ ꯀꯟꯕ ꯑꯅꯤ ꯄꯨꯟꯅ ꯏꯇꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯅꯈꯤꯕꯅꯤ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯤ ꯅꯠꯇꯦ ꯂꯥꯏꯒꯤ ꯃꯌꯥꯏ ꯂꯩꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡꯗꯣ ꯌꯧꯔꯛꯄꯒ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯋꯥꯡꯊꯣꯏꯕꯅ ꯑꯩꯗꯤ ꯑꯃꯥꯏ ꯁꯤꯟꯐꯝ ꯄꯥꯏꯔꯨꯕꯅ ꯌꯦꯡꯅꯕ ꯃꯁꯤꯡ ꯋꯥꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯩ ꯑꯃꯠꯇꯗꯤ ꯄꯤꯕꯤꯔꯝꯃꯨ ꯂꯥꯏꯗꯕꯤ ꯑꯃꯅ ꯐꯔꯦ ꯄꯤꯔꯒꯦ ꯄꯥꯝꯕꯩꯗꯣ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯅꯁꯤ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯐꯝꯅꯣ ꯍꯥꯏꯁꯦ ꯂꯥꯏꯗꯕꯤꯗꯨꯅ ꯅꯪꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯉꯥꯛꯄ ꯌꯥꯕ ꯉꯥꯛꯀꯦ ꯁꯦꯟꯕ ꯌꯥꯕ ꯁꯦꯟꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯗꯤ ꯂꯌꯥꯝꯁꯤꯡꯒ ꯍꯣꯏ ꯂꯥꯎꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯂꯥꯏꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗ ꯅꯪꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯕꯁꯨ ꯌꯥꯔꯣꯏ ꯋꯥꯡꯊꯣꯏꯕ ꯂꯥꯏꯗꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗ ꯈꯧꯇꯞꯆꯦ ꯀꯔꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯇꯧꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯍꯤꯡꯗꯨꯃꯛꯇꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯗ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯕꯤ ꯂꯥꯏꯗꯕꯤ ꯑꯅꯤꯅ ꯋꯥꯡꯊꯣꯏꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯖꯐꯝ ꯂꯧꯈꯤ ꯂꯥꯏꯗꯕꯤ ꯑꯅꯤꯗꯣ ꯂꯩꯕꯥꯛ ꯑꯣꯜꯂꯒ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯑꯅꯤꯗꯨꯗ ꯃꯁꯥꯗꯣ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯆꯦꯠ ꯈꯔ ꯎꯔꯝꯂꯒ ꯃꯤꯡꯁꯦꯟ ꯀꯥꯡꯂꯣꯟꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ ꯇꯥꯊꯣꯠ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯇꯥꯊꯣꯠꯅ ꯀꯌꯥꯗ ꯍꯩꯔꯤꯕ ꯌꯥꯊꯣꯛ ꯌꯥꯁꯤꯟ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯕ ꯉꯝꯕ ꯒꯥꯏꯗꯣ ꯃꯈꯣꯏ ꯁꯤꯒꯨꯝꯕꯁꯨ ꯑꯣꯏꯔꯦꯀꯣ ꯍꯩꯈ꯭ꯔꯦꯗꯀꯣ ꯋꯥꯡꯊꯣꯏꯕ ꯑꯩꯅ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯤꯔ ꯐꯥꯎꯕ ꯉꯝꯍꯜꯂꯣꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯕꯤ ꯊꯋꯥꯏ ꯊꯥꯔꯗꯨ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯃꯌꯥꯛꯁꯦ ꯍꯟꯕ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯍꯟꯅꯕ ꯂꯝꯕꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ
ꯇꯥꯊꯣꯠ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯥꯎꯕꯒ ꯀꯩꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯩ ꯍꯧꯗꯨꯅ ꯂꯪꯈꯥꯏꯔꯝꯃꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯍꯦꯟꯅ ꯃꯀꯥ ꯐꯅ ꯆꯥꯈꯠꯂꯛꯂꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯨꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨꯅ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦꯕ ꯉꯁꯤꯗꯤ ꯑꯍꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯡꯊꯣꯏꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯑꯩꯒꯤ ꯈꯨꯀꯥꯞꯄꯤ ꯑꯃꯗ ꯃꯊꯛ ꯃꯈꯥꯗꯥꯡ ꯑꯣꯟꯒꯦ ꯍꯧꯖꯤꯛꯃꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯊꯣꯠ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯃꯌꯥꯝꯗꯣ ꯁꯔꯥ ꯁꯟꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯇꯤꯟꯒ ꯊꯣꯏꯅ ꯅꯤꯡꯗꯕ, ꯇꯤꯜꯂꯝ ꯂꯥꯏꯔꯝꯒ ꯊꯣꯏꯅ ꯊꯤꯗꯕ, ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯃꯩꯔꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯝꯗꯕ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯇꯥꯊꯣꯠꯀꯤ ꯂꯩꯃꯥꯡ ꯕꯨꯇꯤꯃꯥꯡ ꯃꯌꯥꯝꯗꯣ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯍꯤꯡꯗꯨꯗ ꯏꯁꯤ ꯀꯩ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯅꯤꯒ ꯆꯥꯎꯔꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯃꯃꯥ ꯃꯆꯥꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯌꯦꯅꯈꯥꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯧꯗꯣꯡ ꯑꯅꯤ ꯍꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯈꯥꯏꯅꯔꯛꯏ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯤꯈꯥꯏꯅꯔꯛꯄꯅꯤ꯫ ꯍꯧꯗꯣꯡ ꯆꯤꯅꯔꯛꯄꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤ ꯈꯨꯆꯤꯡꯅꯅꯣꯅꯦ ꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯤꯔꯣꯜ ꯉꯥꯡꯕꯗꯧꯅ ꯃꯤꯔ ꯍꯧꯗꯣꯡꯂ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯜꯂꯨꯒꯦꯁꯨ ꯑꯍꯤꯡꯁꯤꯗ ꯀꯔꯝꯅ ꯊꯣꯛꯂꯒ ꯇꯥꯜꯂꯨꯒꯅꯤ? ꯅꯥꯇꯩ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯗꯕ ꯋꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯇꯥꯅꯤꯡꯕꯗꯅꯁꯨ ꯂꯣꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯨꯝꯅ ꯈꯠꯅꯕꯒ ꯃꯥꯟꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯊꯣꯏ ꯅꯪꯒꯤ ꯇꯥꯆꯧ ꯂꯥꯛꯑꯦ, ꯊꯣꯡ ꯍꯥꯡꯉꯨ ꯅꯨꯡꯁꯤꯊꯣꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯗꯣꯡ ꯈꯠꯅꯔꯤꯕ ꯇꯟꯖꯥꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯄꯁꯤꯗ ꯑꯗꯨꯕꯨ ꯀꯟꯅ ꯍꯧꯗꯣꯡꯗꯨ ꯆꯤꯛꯅꯕꯅ ꯃꯔꯝ ꯑꯣꯏ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯣꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯃꯥꯛ ꯃꯁꯥꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯃꯅꯤꯒꯤ ꯃꯄꯥ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕꯅꯤ꯫ ꯅꯣꯡꯗꯝꯕ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕꯗ ꯑꯁꯨꯝꯅ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯃꯥꯛ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗꯅ ꯑꯍꯤꯡꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯣꯛꯂꯨꯒꯦ ꯈꯟ ꯆꯥꯛꯈꯨꯝꯗꯒꯤ ꯆꯔꯨ ꯈꯔ ꯄꯥꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯄꯨꯔꯣꯏꯕ ꯊꯨꯡꯂꯔꯦ ꯃꯥꯕꯨ ꯑꯣꯛꯂꯨꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯇꯅ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯄꯨꯡꯁꯤꯟꯗꯩ ꯁꯜꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ꯫ ꯃꯥꯅ ꯃꯄꯥꯟꯗ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯇꯥꯆꯧꯁꯤꯕꯨ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯣ? ꯐꯥꯒꯤꯒ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗꯕꯨ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯅꯤꯡꯊꯤꯅ ꯁꯦꯃꯥꯏ ꯍꯥꯏꯅꯔꯒ ꯄꯣꯊꯥꯔꯗꯤ ꯐꯒꯗꯕ, ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯅꯤ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯇꯥꯆꯧ ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯣꯠꯂꯤꯁꯦ? ꯁꯦ ꯇꯥꯆꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯁꯤꯟꯅꯩ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕ ꯁꯨꯃꯥꯏꯅꯁꯨ ꯍꯦꯛ ꯍꯦꯛ ꯃꯉꯣꯟꯗ ꯂꯥꯛꯅꯕ ꯌꯥꯎꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯃꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯃꯝꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯦꯞꯄꯝꯕꯗꯒꯤ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯇꯦꯟ ꯊꯣꯡꯃꯩꯗꯨ ꯊꯥꯜꯂꯒ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯅꯨꯡꯁꯤꯊꯣꯏ꯫ ꯃꯝꯒ ꯃꯝꯂꯦ ꯂꯝꯕꯤꯒ ꯅꯥꯜꯂꯦ ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯦꯅꯈꯥ ꯅꯥꯟꯈ꯭ꯔꯕꯗꯣꯝꯗ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕꯒꯤ ꯈꯣꯟꯖꯦꯜꯗ
ꯅꯨꯡꯁꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯎꯏ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯇꯣꯏꯅꯃꯨ ꯑꯗꯨꯗꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄꯨ ꯂꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯅꯕ ꯁꯤꯜꯂꯤꯕ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯊꯟꯇ ꯁꯥꯎꯏ ꯑꯃꯨꯛ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯏ ꯈ꯭ꯋꯥꯏꯒꯤ ꯑꯋꯥꯡ ꯊꯥꯡꯕ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯣ ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯄꯪ ꯋꯥꯈꯜ ꯃꯥꯡꯗ ꯊꯥ ꯑꯋꯥꯡꯂꯣꯝꯗ ꯎꯖꯥꯎ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏ ꯍꯧꯔꯤꯕ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯇꯦꯟꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯅꯨꯡꯁꯤ ꯊꯣꯛꯏ ꯑꯃꯝꯕꯗꯨꯗ ꯈꯨꯗꯤ ꯊꯤꯕꯗ ꯂꯥꯇꯦꯟꯗꯨꯁꯨ ꯀꯥꯏꯔꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯔꯝꯕ ꯂꯥꯇꯦꯟꯗꯨꯅ ꯍꯦꯛ ꯀꯥꯏꯈꯤꯕꯗ ꯄꯨꯃꯝ ꯃꯝꯃꯤ ꯑꯀꯣꯏꯕꯗꯨꯗ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯀꯧꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯃꯩꯒꯤ ꯃꯝꯈꯤꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯑꯀꯤꯕꯅ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯏ ꯍꯦꯟꯅ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯅ ꯇꯥꯆꯧ ꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯅꯣꯕ ꯃꯝꯒ ꯃꯝꯂꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯅꯣꯡꯈꯥꯛ ꯂꯥꯎꯕ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄ ꯃꯇꯥꯡ ꯍꯦꯛ ꯆꯥꯔꯨꯏ ꯍꯩꯅꯧꯖꯣꯝ ꯃꯁꯥ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯤꯠꯃꯥꯡꯗ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯅꯨꯡꯁꯤꯊꯣꯏ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯀꯩꯗꯧꯔꯤꯕ ꯑꯍꯤꯡꯁꯤꯗ ꯈꯣꯡ ꯌꯥꯟꯊꯔꯒ ꯎꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯂꯩꯔꯤꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯊꯛꯇꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯁꯥꯗ ꯊꯣꯏꯅ ꯅꯥꯆꯨꯡꯕ ꯐꯥꯎꯗꯦ ꯎꯗꯨꯁꯨ ꯐꯅ ꯋꯥꯡꯉꯤ ꯃꯥꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯌꯥꯎꯅ ꯑꯍꯤꯡꯁꯤꯗ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯃꯥꯕꯨ ꯑꯣꯠꯂꯤꯕꯁꯤꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯀꯠꯄꯗꯧꯅ ꯇꯧꯏ ꯅꯍꯥꯟꯈꯩ ꯎꯅꯔꯨꯗꯕꯗꯨꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝ ꯎꯈꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯣꯛ ꯂꯥꯎꯅ ꯊꯧꯔꯤ ꯑꯃ ꯅꯨꯡꯁꯤꯊꯣꯏꯒꯤ ꯉꯛꯁꯝ ꯃꯄꯥꯗꯨꯗ ꯂꯪꯁꯤꯜꯂꯛꯑꯦ ꯈꯨꯗꯛꯇ ꯉꯛꯁꯝꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯨꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯆꯤꯡꯈꯠꯂꯦ ꯊꯧꯔꯤꯗꯨꯅ ꯀꯟꯅ ꯂꯥꯛꯁꯤꯟꯈꯤꯕꯅ ꯍꯣꯏ ꯃꯥꯏ ꯑꯃꯇꯕꯨ ꯍꯥꯏꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯣꯡ ꯑꯃꯨꯛꯀꯤ ꯈꯨꯀꯥꯛꯇ ꯑꯃꯨꯛ ꯎꯔꯦ ꯎꯔꯨ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯇꯝꯂꯨꯕꯅ ꯑꯃꯨꯕ ꯂꯩꯃꯥꯡ ꯐꯠꯇꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯃꯥꯕꯨ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯁꯤ ꯇꯥꯅ ꯀꯧꯊꯣꯛꯄ ꯉꯝꯂꯤꯕ ꯐꯠꯇꯕ ꯂꯩꯃꯥꯡꯁꯤꯅ ꯃꯉꯣꯟꯗ ꯇꯧꯕ ꯇꯥꯟ ꯑꯃꯗꯤ ꯅꯝꯊꯥꯛ ꯀꯌꯥꯗ ꯂꯥꯏꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯉꯁꯤ ꯂꯥꯛꯀꯗꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯐꯅ ꯂꯥꯛꯀꯗꯕ ꯂꯩꯔꯕꯁꯨ ꯑꯍꯤꯡꯁꯤꯗ ꯂꯥꯛꯅꯔꯤꯅꯤ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯌꯧꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯐꯕꯇ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯈꯜꯅ ꯐꯥꯊꯍꯧꯗꯕ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯡꯁꯤꯊꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯇꯊꯣꯠꯅ ꯊꯥꯗꯣꯔꯛꯂꯤꯕ ꯂꯩꯃꯥꯡꯗꯨꯅ ꯈꯧꯔꯤ ꯆꯔꯝꯗꯨꯃꯦ ꯑꯍꯤꯡ ꯑꯗꯨꯗ ꯆꯝꯖꯔꯕꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯂꯧꯔꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯅꯣꯡꯂꯤꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯑꯁꯪꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯃꯃꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯆꯥꯗꯨꯁꯨ ꯂꯥꯏꯃꯨꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯅꯝꯗꯨꯅ ꯍꯥꯠꯂꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯉꯝꯗꯨꯅ ꯂꯥꯛꯆꯈ꯭ꯔꯦ ꯇꯊꯣꯠꯅ ꯁꯣꯝꯗꯅ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯃꯈꯩ ꯈꯜꯂꯒ
ꯍꯥꯠꯄꯗ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯇꯥꯊꯣꯠꯅ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯔꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯔꯦꯗꯅ꯫ ꯃꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯤꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤ ꯏꯊꯧ ꯇꯧꯗꯕ ꯄꯥꯡꯊꯣꯛꯇꯕ ꯏꯌꯥꯃꯛ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ꯫ ꯅꯣꯛꯈꯤ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯩ꯫ ꯋꯥꯡꯊꯣꯏꯕꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯁꯦ ꯑꯩꯅ ꯉꯝꯗꯕ ꯅꯃꯠꯇꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯆꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯇꯧꯍꯧꯒꯦ꯫ ꯑꯁꯤ ꯈꯜꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯜꯂ ꯈꯜꯂꯒ ꯈꯣꯏꯖꯣꯝꯃꯤ ꯍꯥꯏꯗꯣ ꯇꯧꯔꯦ ꯇꯥꯊꯣꯠ꯫ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟꯖꯗꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯂꯧꯔꯗꯨꯐꯥꯎ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯇꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯤꯕꯒꯤ ꯄꯥꯎꯅ ꯑꯆꯥꯛꯄ ꯂꯥꯛꯃꯩꯒꯨꯝ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯞꯅ ꯑꯊꯥꯞꯄ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯅ ꯄꯥꯎ ꯄꯤꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ꯫ ꯃꯣꯏꯔꯥꯡꯗ ꯐꯤ ꯂꯧ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯗꯨ ꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯍꯟꯅꯤꯡꯕ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯦꯟ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒ ꯁꯨꯞꯅꯇꯒꯤ ꯈꯦꯠꯅꯔꯤꯕꯕꯨ ꯊꯣꯡꯒꯥꯜ 10ꯃꯨꯛꯇꯅꯤ꯫ ꯊꯣꯡꯒꯥꯜ 10ꯃꯨꯛꯇꯅꯤ ꯂꯥꯞꯅꯔꯤꯕ ꯅꯨꯡꯁꯤꯇꯣꯏ ꯍꯣꯏꯒ꯫ ꯑꯗꯨꯅ ꯃꯊꯟꯇ ꯌꯨꯝꯗꯒ ꯂꯩꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯑꯌꯨꯛꯇꯣ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯆꯨꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯆꯥꯛꯈꯨꯝꯗ ꯃꯥ ꯃꯊꯟꯇꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯩꯔꯨꯛꯇꯨ ꯄꯥꯏ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡꯗꯨ ꯑꯣꯜꯂꯦ꯫ ꯃꯩꯔꯨꯛꯇꯨꯅ ꯑꯣꯟꯕꯗ ꯆꯦꯡꯐꯨꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯏꯊꯪ ꯊꯪꯕꯗꯣ ꯊꯦꯡꯗꯦ ꯇꯛꯈꯥꯏ꯫ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ ꯆꯦꯡꯐꯨꯒꯤ ꯆꯦꯡ ꯂꯩꯔꯤꯕꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ꯫ ꯆꯔꯥ 2ꯃꯨꯛ ꯆꯥꯕ ꯅꯠꯇꯅ ꯑꯇꯩ ꯌꯥꯔꯛꯂꯔꯣꯏ꯫ ꯆꯦꯡꯐꯨꯒꯤ ꯆꯦꯡꯗꯣ ꯈꯜꯂꯨꯕꯗ ꯀꯣꯠꯇꯒꯤ ꯐꯧ ꯈꯔ ꯈꯥꯏꯔꯒ ꯆꯀ꯭ꯔꯤꯗ ꯇꯛꯄ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯃꯁꯥꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅ ꯑꯌꯨꯛꯇꯨꯗ ꯆꯥꯛ ꯊꯣꯡꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯕꯤꯗꯣ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯇꯧꯔꯤꯅꯣ? ꯁꯧꯒ꯭ꯔꯤ꯫ ꯅꯣꯏ ꯏꯃꯥꯗꯤ ꯃꯣꯏꯔꯥꯡ ꯆꯠꯀꯦ ꯍꯥꯏꯕꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯏꯃꯥꯗꯨꯕꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯊꯣꯏꯆꯠꯅꯕ ꯃꯇꯧꯁꯦ ꯌꯥꯝꯅꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯇꯥ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯤꯁꯦ ꯑꯩ ꯁꯥꯊꯤꯅ ꯉꯛꯏ, ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯇꯥ ꯇꯣꯝꯕꯤ, ꯑꯗꯣ ꯀꯩꯗꯧꯔꯕ ꯏꯇꯥ ꯂꯩꯔꯦꯟ? ꯑꯩꯁꯨ ꯏꯊꯟꯇ ꯁꯨꯝ ꯁꯤꯗ ꯂꯩꯕꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯍꯣꯔꯦꯟꯗꯒꯤ ꯅꯣꯏ ꯏꯃꯥꯗ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯔ ꯂꯩꯃꯤꯟꯅꯁꯦ꯫ ꯍꯣꯏ ꯏꯇꯥ ꯂꯩꯔꯦꯟ, ꯂꯩꯃꯤꯟꯅꯁꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣই ꯏꯃꯥꯗ ꯅꯪꯒ ꯄꯨꯟꯅ ꯂꯩꯅꯕ ꯑꯩ ꯍꯥꯏꯅꯔꯒꯦ꯫ ꯑꯗꯨꯅꯤ ꯏꯇꯥ, ꯈꯔ ꯍꯥꯏꯌꯣ, ꯅꯈꯣꯏꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯗꯣ ꯑꯉꯥꯡ ꯉꯥꯛꯇ ꯇꯔꯛ ꯂꯩ ꯍꯥꯏꯔꯛꯇꯅ ꯇꯣꯞꯅꯕꯨ ꯊꯝꯃꯁꯤꯗ ꯏꯇꯥ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯑꯉꯥꯡꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯟꯇ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯡꯊꯤꯜ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯔꯦꯟꯅ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯔꯒ ꯆꯦꯡ ꯑꯣꯟꯅꯕ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤꯗ ꯇꯛꯑꯝꯃꯤ꯫ ꯆꯀ꯭ꯔꯤꯗꯣ ꯇꯛꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯩꯗꯧꯔꯦ ꯇꯣꯝꯕꯤ, ꯎꯪꯉꯗꯤ?
Ita Lairen, ai ngasai imitmang uhawi. Karino uhawrina inamba nuksitoygi asiba hacangdo. Aduga machanupadugi onthokna yenghaidaba fibam haibado oi haime. Aidi adugumado yengba ngamgadaba mande. Thamoiga khara sole. Yamna nungaite. Ngasi numidang wairam khul lekai miyam misido chingnai haiduna miyamgi oiba mifam ama pamgani swaini. Khul lekai sida laitun phattaba sanaba misu lei itat tatana haini. Kireda aidi tabadada nangda nate aisuni kirise. Ado nungdi nungaite. Ina manungsi toise mabuksu phabani. Aikhoida ibemadagi ahenba mingamtadi kaudabani. Thausomgi lana thoramsu loidre. Mathang mathang sijalakpasida ahal lamansingchu kok painare tawrise. Khangdreda ngasise mitinduda wari phirep amadi launadawre. Hoi mase angang aikhoigi ithau natrabasu ahal makhoi masen amata oine sumsinnaduna khul leikaisigi yaifhanaba phirep ama laubadi sumbarana khalle. Madumakne ainasu pamba. Asumna nido wari sana sanana cheng onkhiba khangaude. Nungthil matam lansilakpada numidang wairamgi mamli mamli tawrukle. Mamadagi ayaba phangle tombido. Tombido ngantanam ayaba phanglabadudadi Lairengi nakta lai. Lairensu wakhaldu khara hek yangje. Tombina magi manakta lakpase ubada hek yaurukpaga changan thongnaba thorang tawre. Somdana leikaiduda leiba tada ahan jawge sangoi asobada leikaiduda leiba nupa nupi makai tinduna nuksitoi mama machagi misigi matangda achobo mitil ama pangthokle. Wa sungangba thabaksu tawba ahan jawna tilliba miyam yengna haire. Aigi nuksijaraba leikai sigi ithak thongba lengmanaba amadi ikha thabasing ngarang aing thokiba thaudoksigi khalluradi tasengna nungaitaba phawe. Amuk leikai sida kadaidagino horupum ikhang khangawdana sijalakpa khusemgi asaba nungsit amana sijalakpa matamda thengnariba awana singse tasengna nungaitaba poi. Kari haigadabano haifam khangde. Adubu haifam khangdre haiduna tumin khutungbunana leibadi yaba nate. Aikoi punna horupum marudo thidokpa tai. Mama macha sigi maramda aina chingnaba kharasu lei. Khudam changdam kaya ama phangi. Mama macha se hikap likap tawduna hatpani. Mitinduda yawba sanhal koba manaire. Tada ai maduma yaning asiba masa nima aina hana thengnajarpani. Nungsithoi amadi macha nupagi asiba hakchang pumba maital dawna musik musalame. Siba matamda mamit animak pangthoklaga nongthakta yengbagi mawongda sirami. Maitalna wakhaiba matamdasu mama macha ani mamitto uisilu yadana adum loisinkrabani. Ekasini kauba nupi amana aidi moige yumlonana leibani. Maninglomda nganu machinjak thaba thoklubada hainaujo makhongda nungsitoi taduna leibado ingan ngana urubani. Aisu pakhatuna isa isu tanaba lauraga sangsilluga aikoi hupna yenglubada nungsitoidi asibak changoina leirami. Magi mungda machanupada pau haigi haiduna changluba matamdana machasu siduna leirambani. Misi ase yam chingnaba misini. Ahal jawna hairemu ainadi kumbidagi maiba tangba kawbado mi thaduna pau haikrabani. Aikhoina chingnariba misi asigi matangda tangla langjin khara tawresu khangba ngamlagani. Ibothoi kawba naha amana ado mayam matam kharadi numidang maira paiduna thoklasi. Nupi nupa amata punna lengmanaduna leikai sida leiriba phattabase maru phangna muthatnaba tababin. Hoini inauna hairidu chumi. Ngasi thokliba thawdok aikhoida thokloi hainingai leite. Nungsithoi mama machada tariba awana aikhoida taroi hainingai leite. Puthoba tai achumbado leikai sida leiba
ꯂꯥꯏ ꯁꯥꯟꯅꯕ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯕꯗꯣ ꯐꯥꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ ꯑꯍꯜ ꯖꯥꯎꯅ ꯄꯥꯎꯈꯨꯝꯂꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯐꯅ ꯊꯦꯡꯂ ꯐꯥꯎ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗꯣ ꯉꯥꯛꯄ ꯁꯦꯟꯕ ꯑꯣꯏꯅ ꯀꯣꯏꯅ ꯆꯠꯂꯦ ꯃꯩꯅꯝ ꯄꯔꯦꯡꯁꯤꯡꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤꯡꯗꯨꯗ ꯀꯌꯥꯗꯤ ꯐꯖꯩ ꯌꯦꯡꯕꯗ ꯂꯥꯝꯕꯩ ꯊꯥꯟꯕꯤꯅ ꯄꯥꯏꯕꯒꯨꯝꯃꯤ ꯐꯅ ꯊꯦꯡꯂ ꯐꯥꯎ ꯎꯆꯥꯟ ꯃꯩꯅꯝ ꯄꯔꯦꯡꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯈꯨꯗꯤꯡꯒꯤ ꯂꯝꯗꯜꯂꯝꯕꯒ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟꯁꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯅꯤꯗꯣ ꯃꯣꯟꯈꯨꯝꯗ ꯂꯩꯔꯣꯡ ꯌꯦꯛꯄꯗꯨ ꯌꯦꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯤ ꯇꯣꯝꯕꯤꯗꯤ ꯍꯀꯥꯝ ꯂꯥꯛꯇꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯩꯔꯦꯟꯗꯤ ꯄꯣꯗꯣꯜ ꯃꯉꯥꯜꯗꯨꯗ ꯃꯥꯒꯤ ꯂꯩꯔꯣꯡ ꯑꯗꯨ ꯀꯥꯡꯊꯣꯜ ꯃꯆꯤꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯌꯦꯛꯏ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯈꯔꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯁꯨ ꯅꯦꯕꯨꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯃꯥꯗꯣ खर खजिक थुना नोंग निनिसिदा हलक्लबदी हाइदुना खंजे मरमदी मागी मरमगिदम ममानबी तोंबीबु वाहनबु पामदे येतपुसु पामदे मतम सांगना असुमना वाखल खन्ना खन्नम मागी मोंकोंगी लैरोंगदु येकलिंगे येतुम मचिन अतुंबदुना कक्लाउन थिले अयो अयो इमा असि हायरगा मचिनदा थम्मे मागी खुबीदु ई थोकपदौना तौवे खजिक्तन थिनकिबा अदु चैनादी मसिन खंखिदे ngayakti ayu chaina phawi ham laubudungna tawi yetumna thinkiba mafamdo ngayakti madugi chaina do ungi haiba phawbe ya tawphum khangdana mayaduna khudomidu chiksinduna amuk thammi phamlambadi hagulaklaga chakhum leiba thumda changle aduga ising batil duda mage sokpado khara fagadra haibagi wakhalda suplupi असुमना लुप्तुन लेरिंगे युमगी यांगलेन मथक्तुदा मी चटपदौना मानबा खोंथांगी मखोल तारकले मखोलदो ताबदा फटलाउना युमथक अदोमदे यंखले हेक यंगबदा इनु कुपा युमदो फमथरकदबदु माले अदु माले हाइदुनसु हेक्ता फमथरकपदि नते साउम खक्तनी खंगौदना खोंजेल अमना नुपी अमगी असुमना आइदे लैरेन नंग चाखुमद लैरिब नत्रा करिगिनो नंगना असुक यामना हाइना तानबा याद्रिबा अनम असुक यामना कल्लिबसिबो नंगबु ngakpi senbiriba akhoi chakथा नंगना करिगी पीदे करिगिनो नंगना असुक यामना पुक्सेल पिकलिबा नंगी नदौदो लैरिङै मतमददि अखोइगी चक्था अदुम मतम चाना तमै नंगबु कायदा करी सोइखिगदगी नुमित खुदिं येंसिलमु हाइबगी अखोइने नंगबु येंसिल नुंगतिगी नंगी खोंथांग खुदिं अखोइने सेनरी नतुना मानसोक्तनबा अदुगा नंगी याइफबदा खल्लिबा अखोइबुना नंगना येंगनबु ओइनो उरि अंगकपनि नंगी पुक्सेल सिलैरे ngarang mama masagi thokliba thogdo nang nanana tade nangonda thokloi hainingai leite adu aikhoyema nangi ngaklo oinaba ichau chauna leibana asigumba tabada akiba thogdokti kaidonungda thoalo nang simadi thaja tawbatabu leiren aikhoi aram khorangbo phawre nang aikhoigi chakta phawbudi tam nupi sigi wangang amadi खोंजेल तारुबदा ngasi दिलेर मसादो चेंग खैबगुम निकले मपु वांगथैबा माइबा साइ लाई लोइनर मे हाइबदो ngasi दि नहौनना अमुक निंसिंगलै सोइद्रे माना लोइनरम बसिंगदो लाई ngasi नहौनना नमु मथि फोंगै ने हाइबा मागी वखलदा तासो न थिनबगु थिनबा होरकले खौतब सारे वाहियमता चिनबा लानबा ngamदना ममित अनिदुना सोनथांगना येंगदुना ले युमथक अदुदा ई मपैसिंग अदो खुदना खोगाइरग युमगी यांगलेन दुदगी नुपी अमगमु फल्लाउना चाखुमदुदा चोंथरकलगा मागी मिमांगदगा लेपकदबो माले
ꯋꯥꯈꯜ ꯍꯥꯏꯁꯤꯕꯨ ꯈꯟꯕꯕꯨ ꯍꯧꯔꯕꯗꯤ ꯄꯂꯦꯞꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯇꯧꯏ꯫ ꯈꯜꯂꯨꯕꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯄ ꯑꯗꯨꯝ ꯍꯧꯏ꯫ ꯂꯩꯔꯦꯟ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯨꯅ ꯇꯥꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯥ? ꯅꯥꯞꯄ ꯁꯦꯟꯗꯥꯟꯅꯕ ꯑꯃꯒꯨꯝ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯒꯤ ꯊꯕꯛꯇꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯗꯨꯝ ꯇꯔꯦꯠ ꯃꯅꯤꯡꯒꯤ ꯌꯦꯟꯊꯧ ꯍꯧꯔꯤꯕ ꯃꯈꯣꯡꯗ ꯊꯥꯗꯣꯛꯂꯨ ꯂꯥꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯨꯝꯍꯜꯂꯣꯏ꯫ ꯅꯪ ꯈꯪꯗꯦ ꯑꯩꯒꯤ ꯃꯆꯤꯡ ꯅꯍꯥꯟ ꯅꯪꯅ ꯊꯣꯡꯅꯥꯎꯗ ꯂꯦꯞꯄ ꯎꯈꯤꯕꯗꯣ ꯑꯩꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯊꯥ ꯄꯤꯔꯨ ꯂꯥꯎ꯫ ꯍꯧꯖꯤꯛꯃꯛ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯣ." ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄ ꯍꯦꯟꯅ ꯀꯤꯔꯝꯕꯗꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨ ꯁꯥꯠꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯃꯥꯒꯤ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤꯕ꯫ ꯃꯅꯥꯅ ꯍꯨꯃꯥꯏꯗꯧꯅ ꯑꯍꯨꯝ ꯂꯣꯡꯕꯤ, ꯃꯌꯥꯅ ꯁꯤꯡꯖꯪꯗꯧꯅ ꯄꯥꯟꯕꯤ, ꯀꯖꯦꯡ ꯂꯩꯅ ꯂꯩꯇꯦꯡꯉꯣꯏ, ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯄꯥꯟꯗꯕꯤ, ꯃꯈꯨꯠ ꯈꯨꯠꯁꯥꯅ ꯊꯥꯡꯖꯤꯡ ꯃꯇꯨꯝ ꯑꯇꯨꯝꯕꯗꯧꯅ ꯇꯧꯕꯤꯗꯣ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯏ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯦ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ, "ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯔꯥ ꯆꯥꯛ ꯊꯣꯡꯂꯒ ꯊꯥꯗꯣꯛꯄ ꯊꯣꯔꯛꯂꯒꯦ." ꯅꯨꯄꯤꯗꯨꯅ ꯌꯨꯝꯊꯛꯇꯒꯤ ꯂꯥꯎꯔꯛꯏ꯫ "ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯗꯧꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯂꯧꯇꯥꯅꯈꯤꯗꯦ, ꯅꯍꯥꯛ ꯊꯛꯁꯤꯗꯗꯤ ꯂꯧꯇꯥꯅꯔꯦ꯫ ꯇꯥꯏꯕꯪ ꯅꯈꯣꯏꯗ ꯌꯥꯝꯅ ꯌꯦꯠꯆꯅꯤꯡꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯐꯩ ꯂꯧꯇꯥꯅꯕꯗꯤ, ꯊꯕꯛ ꯇꯧꯔꯛꯎ, ꯃꯅꯤꯡꯂꯣꯝꯗ ꯉꯥꯏꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯅꯨꯄꯤꯗꯣ ꯌꯨꯝꯊꯛꯇ ꯂꯩꯔꯝꯕꯗꯒꯤ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯕꯒꯤ ꯁꯃꯤꯟ ꯐꯥꯎꯏ꯫ ꯂꯩꯔꯦꯟ ꯆꯥꯛꯈꯨꯝꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯒ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯆꯥꯛꯇꯨ ꯊꯣꯡꯉꯤ꯫ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯗꯨꯝ ꯇꯥꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯃꯩꯗꯨꯅ ꯂꯥꯞꯇꯛ ꯊꯣꯡ ꯀꯥꯟꯆꯤꯟꯐꯝꯗꯨꯗ ꯊꯥꯜꯂꯝꯂꯒ ꯅꯣꯡꯂꯤꯛ ꯃꯔꯛꯇꯨꯗ ꯌꯦꯟꯊꯧ ꯑꯃꯗꯤ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯂꯥꯛꯑꯦ꯫ ꯃꯁꯥꯗꯣ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯕ ꯍꯧꯋꯦ, ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯨꯟꯗ ꯃꯨꯟꯈꯤꯒꯗꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ꯫ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯈꯤꯛꯂꯤ, ꯀꯕꯛ ꯀꯕꯛ ꯑꯇꯤꯌꯥꯁꯨ ꯃꯃꯤꯠ ꯐꯥꯛꯂꯤ, ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ꯫ ꯌꯦꯟꯊꯧ ꯃꯈꯣꯡꯗꯣ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯆꯥꯛ ꯆꯗꯨꯝ ꯇꯔꯦꯠꯇꯣ ꯊꯥꯅꯕ ꯃꯁꯥꯗꯣ ꯈꯖꯤꯛ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗꯨꯗꯅꯤ ꯋꯥꯄꯜ ꯃꯔꯨꯝꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯃꯅ ꯃꯃꯤꯠ ꯑꯅꯤ ꯏꯔꯪ ꯂꯪꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ꯫ ꯃꯤꯠ ꯐꯥꯛꯄ ꯑꯇꯤꯌꯥꯗꯨꯒꯁꯨ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯋꯥꯄꯜꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯄꯨꯟꯅ ꯂꯦꯞꯂꯤꯕꯗꯣ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨꯅ ꯍꯥꯏꯕꯗꯣ ꯂꯩꯔꯦꯟ ꯃꯅꯥꯅ ꯇꯥꯍꯧꯏ꯫ "ꯆꯥꯛ ꯆꯗꯨꯝ ꯑꯃꯅ ꯑꯩꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯥ?" ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯥꯎꯈꯤꯕꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯥꯗꯣ ꯅꯣꯟꯊꯈꯤꯕꯗꯒꯤ ꯇꯤꯡꯈꯠꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥꯇꯣꯟꯗꯧꯅ ꯃꯁꯥꯗꯣ ꯏꯀꯣꯟ ꯀꯣꯟꯊꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏꯗꯣ ꯑꯃꯝꯕ ꯃꯔꯛꯇ ꯃꯥꯒꯤ ꯑꯄꯦꯟꯕ ꯄꯣꯛꯂꯦ꯫ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ ꯂꯥꯏꯃꯨꯗꯨꯅ ꯐꯥꯎꯔꯤꯕ ꯃꯁꯥꯗ꯫ ꯁꯣꯝꯗꯅ ꯃꯁꯥꯗꯣ ꯀꯣꯟꯊꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯋꯥꯄꯜ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯂꯩꯔꯦꯟꯗꯣ꯫ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯇꯧꯕ ꯅꯣꯡ ꯃꯃꯤꯠꯁꯤꯗ ꯃꯥꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯐꯝ꯫ ꯃꯨꯁꯨꯛ ꯃꯨꯕ ꯂꯥꯏꯁꯤꯔ ꯀꯥꯆꯤꯟ ꯂꯩꯃꯨ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯄꯜ ꯑꯃꯗꯒꯤ
ngorok ngobu lai ama wapaldagi phat launa magi mimangdam thorakle aduga sango mapaldongna ngauruba lai ngauduna haire kari yengli nupi macha nangbu siragera numidang sida sango sango nayu mongba naran jaida sangauro kari no nangna adumna tumin la laisiliba tumin laiba hongnade nangbu khangdabra nupi macha asiya ga lawole afing afayoi mangkhaba thongna hanjilak padong fawi leire tumin masado konthana leirambadagi phatlawna nokhalakla maning duda kuine leiba yade haibagi matako leijabi thaduna maning thong leiba tomda chensil adumna chensalakpaduda maning do nan baka kariga dari mapalu tusille khudang do leikhomni ite ngakna bo honabada tanja duda hingai manam walawna name maning maya dudagi amubu makhui jara jara sandoktuna paithore magi mit mangda nupi nupa yengbada yengaidaba manga muk thukle makhoi singdugi maraktagi amana leirin gi khubumado paige tawi matamduda yena kha pogdabiduna lai nupa du yengna laure he tonganu mi masak khangdaba nangbu sakha tamlamba wangthoibagi masu nupini khangdabra asiyarga lawale asumna lawat padagi lai nupa duna leirin gi khubum sokke tawbudo sokkidra mana khalambana makhong namadu pairaga ingkhol chagoi duda makhong du laktuna soro soro chingi sini adubu khudimakto tayonar yena kha pogdabidugi wai singsina magi maringkha tengkhre masado ithakta kana adum haguk ka khatpa ngamdana leire lai singdu yeng layam singdugi marakta gemana leire nang aikhoi buki ken aikhoi nangi yeknaba natte nangu ngakwi sanbigi haiduna lakpani mi paigena aikhoi leibana nangi ngaklo oiribani yengoi nangna nongma panba madi thasi khudingda aikhoi da chaktha tamo nungtigi tamba mak ngamdrabasu asi haiga laiduna noi hoi mai hangamde mamituna laukthok tu ni mangla taibangla haibagi mongonda amuksu sembiba mapuda mang oiram labadi phani da haiduna amuksu nijarami adu nijabatani uriba singse sumnatagi wakhalna mang ohenningbagi wani taibang pal tayon naru thogdok singse yengningda duna tawbani yena kha pogdabiduna maching amaga loinana leiren nangonda sinnakiba thawloi yare changkhro leiren nang imungda changkhro tansinbagi mong daire leiren su fuk hogulakla sakhumda changsinkhre aduga maning thongdo sena sargi puro lol masado tumin tasin maning thongi thongba adudale kari haige dabano ma khaifam khangde somdana maning duda kamdauri saktha phanglabada wangthoibana loinaramba laisingdo harau mathoi kare nungaibagi matam sangna saktha phanglamdabadagi phanglakpasida oire noiba harauriba nungaibagi makhe langbagi khonjeltan maning du nil makhoi gi saktha singdo yam hauna sare sajibu chairauba madi lamta thangja ngaibada wakhibado ngasidi awa phupumba kokpadongna tawi chak chadum mamana mabuk thanba ngamba leimang timang ngaktane yam harauna nok nok tuna chare wangthoiba leiringaidagi anamba matamda yam toina chaba phangkhibani adubu ngasigi matam sigadi khara khenare chana chana leikhidaba makhoigi loinaramado amumukse ningsinglakpadongna tawi hingai manamna mapaldagi hentoktana imungduda phawa malang nusina chensilai leiren masado tingak tingak adum maning thongduda tasinna manado thangkatuna leimang singduna nokpo khepasingado taduna lai yamna harauna makhoina makhe langudu targa pukningda khalli chanana aigi ipudubu sigumba mayamse loinaramgadra aina khangobudadi yamna pai aduk phaba mi amana akibagi masak oirabasingse karigi loinaribana ai tasingna ngasidi khangningba phawe asumna mathanda pukningda khanjane leiren
ꯋꯥꯈꯜ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯊꯣꯛꯇ꯭ꯔꯦ ꯃꯁꯥꯗ ꯈꯪꯅꯤꯡꯕꯅ ꯆꯌꯣꯝ ꯁꯥꯔꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯆꯥꯛꯈꯨꯝꯗ ꯇꯞ ꯅꯞꯁꯤꯟꯅ ꯐꯛꯂꯥꯡ ꯑꯃꯗꯤ ꯊꯣꯡꯕꯥꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯃꯈꯣꯏꯅ ꯀꯔꯤ ꯉꯥꯡꯅꯩ ꯃꯈꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯤꯅꯤ ꯃꯉꯣꯟꯗ ꯇꯠꯇꯅ ꯐꯥꯎꯔꯤꯕ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯨꯗ ꯇꯥꯊꯣꯠꯅ ꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯊꯧ ꯂꯩꯇꯕꯁꯤꯡꯁꯤꯅ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯕ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯗꯨꯒꯤ ꯃꯌꯥꯝꯁꯤꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯌꯥꯝꯁꯤꯅ ꯃꯈꯨꯠꯇ ꯃꯩꯔꯥꯒ ꯄꯥꯏꯔꯗꯅ ꯆꯠꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯂꯩꯔꯦꯟ ꯍꯥꯏꯕꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯆꯦꯡꯗꯤ ꯂꯩꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩꯅ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯀꯨꯝꯗꯝꯕꯤꯁꯨ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯇꯥꯡꯗꯤ ꯆꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯍꯤꯡꯊꯠꯊꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯆꯀꯣꯇꯤ ꯑꯃꯗꯤ ꯍꯦꯛꯇ ꯌꯥꯎꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯇꯜꯂꯤꯕꯁꯦ ꯇꯥꯊꯣꯠ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯃꯨꯛꯁꯨ ꯃꯁꯥꯗ ꯑꯣꯂꯥꯡ ꯃꯁꯥ ꯐꯥꯎꯕꯒꯨꯝ ꯄꯦꯟꯗꯕ ꯍꯦꯟꯒꯠꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯪꯒꯨ ꯁꯪꯒꯨ ꯊꯣꯛꯂꯁꯨ ꯃꯥꯒꯤ ꯃꯊꯧꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯆꯨꯝꯗꯦ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯑꯍꯤꯡ ꯃꯇꯝꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯊꯣꯛꯂꯛꯏ ꯅꯣꯡꯒꯗꯣ ꯃꯁꯥꯗ ꯆꯪꯗꯦ ꯃꯩꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯇꯧꯕ ꯉꯝꯕ ꯑꯍꯜꯅꯤ ꯃꯌꯦꯛꯅ ꯇꯥꯛꯏ ꯀꯩꯅ ꯃꯌꯦꯛ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯉꯤ ꯑꯗꯨꯒ ꯂꯃꯥꯡ ꯑꯃꯗ ꯂꯥꯛꯑꯦ ꯂꯃꯥꯡ ꯑꯗꯨ ꯃꯈꯣꯏ ꯌꯨꯝꯗꯨꯗꯒꯤ ꯈꯔꯗꯤ ꯂꯥꯞꯅꯔꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯦ ꯑꯃꯝꯕ ꯊꯃꯝꯕ ꯑꯍꯤꯡꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯗꯧꯅ ꯇꯧꯏ ꯃꯁꯥꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜꯅꯅꯤ ꯑꯁꯤ ꯌꯧꯅ ꯂꯨꯁꯤꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯉꯝꯂꯤꯕ ꯃꯥꯒꯤ ꯊꯧꯅꯥ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯂꯃꯥꯡꯗꯣ ꯏꯇꯥꯛ ꯇꯥꯛꯂꯗꯅ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯟꯖꯥꯕꯨꯡ ꯑꯣꯏꯅ ꯇꯧꯏ ꯃꯐꯝꯁꯦ ꯂꯝꯁꯤ ꯁꯤꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ ꯆꯠꯅ ꯆꯠꯅ ꯂꯩꯃꯥꯡ ꯐꯠꯇꯕ ꯎꯪꯅꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯁꯟ ꯈꯣꯡꯒꯨꯜꯗꯁꯨ ꯃꯤꯁꯤ ꯂꯥꯏ ꯂꯧꯏ ꯍꯥꯏꯅꯕꯗꯣ ꯃꯐꯝꯁꯤꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯆꯠꯅ ꯆꯠꯅ ꯕꯣꯝ ꯇꯨꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯥꯏ ꯐꯠꯇꯕ ꯃꯈꯩꯁꯨ ꯃꯈꯩ ꯐꯪꯅ ꯌꯧꯅ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯃꯄꯥꯁꯤ ꯌꯧꯕꯗ ꯑꯀꯣꯏꯕꯗꯨꯗ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯒ ꯁꯨꯛꯇꯣꯛꯇꯨꯅ ꯑꯃꯝꯕꯗꯨꯗ ꯀꯔꯤ ꯂꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯋꯥꯡꯊꯣꯏꯕ ꯍꯥꯏꯕ ꯁꯤꯒꯩꯖꯟꯗꯨꯅ ꯃꯌꯨꯝꯗ ꯂꯩꯃꯥꯡꯒ ꯍꯣꯏ ꯂꯥꯎꯔꯗꯅ ꯆꯨꯊꯦꯛ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯛꯂꯒ ꯊꯝꯂꯗꯅ ꯃꯥꯒꯤ ꯂꯩꯌꯥꯝꯁꯤꯡꯗꯨꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯕ ꯂꯩꯃꯥꯡ ꯐꯥꯔꯒ ꯑꯩꯁꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅꯕꯨ ꯑꯍꯤꯡꯁꯤꯗ ꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯗꯧꯖꯔꯅꯦꯒꯦ ꯃꯥꯅ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯑꯩꯁꯨ ꯉꯝꯐꯝ ꯊꯣꯛꯏ ꯃꯥꯅ ꯊꯕꯛ ꯆꯥꯝꯃ ꯇꯧꯕꯗ ꯑꯩꯅ ꯃꯗꯨꯕꯨ ꯃꯥꯌꯣꯛ ꯌꯥꯅꯕ ꯄꯥꯝꯕꯩ ꯂꯤꯁꯤꯡ ꯇꯧꯅꯤ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯑꯁꯤꯅꯤ ꯃꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯑꯗꯨꯕꯨ ꯁꯤꯗ ꯍꯤꯗꯥꯛ ꯇꯧꯒꯦ ꯈꯟꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯃꯠꯇꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯐꯪꯕ ꯀꯧꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯑꯍꯥꯡꯕ ꯂꯃꯥꯡꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯎꯕ ꯂꯩꯇꯦ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯤꯡꯕ ꯑꯃꯗ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯑꯃꯨꯛ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯃꯤꯅꯝ ꯅꯥꯔꯝ ꯈꯪꯕꯤ ꯀꯥꯎꯅꯌꯦꯟ ꯃꯤꯇꯥꯒꯨꯝ ꯑꯣꯠꯇꯨꯅ ꯌꯦꯡꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯥꯔꯣꯝ ꯊꯥꯡꯕꯗ ꯃꯩꯉꯥꯜ ꯑꯃ ꯎꯔꯦ ꯂꯥꯇꯦꯟꯒꯤ ꯃꯉꯥꯜꯗꯧꯅ ꯇꯧꯏ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯑꯝꯇꯕꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯄ꯭ꯔꯞ ꯅꯪꯍꯧꯔꯔꯤ ꯃꯇꯥꯒꯨꯝ ꯂꯥꯛꯏ ꯂꯃꯥꯡꯗꯨꯒ ꯇꯥꯏꯅꯅ ꯈꯣꯡꯂꯝ ꯑꯃ ꯆꯦꯜꯂꯦ ꯏꯔꯩ ꯏꯔꯥꯎ ꯈꯣꯟ ꯀꯟꯕ ꯈꯣꯡꯂꯝ ꯃꯆꯥꯅꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯏꯐꯨꯠ ꯊꯣꯛ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯆꯦꯟꯕ ꯈꯣꯡꯂꯝ ꯃꯆꯥ ꯑꯣꯏꯅ ꯇꯧꯏ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯆꯪꯁꯤꯟꯅ ꯇꯨꯃꯤꯟ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯪꯂꯒꯦ ꯃꯇꯥꯒꯨꯝ ꯇꯥꯊꯣꯠ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯂꯥꯞꯇꯛꯅ ꯊꯥꯜꯂꯒ ꯇꯨꯔꯦꯜ ꯏꯁꯤꯡꯗꯨꯗ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯅ ꯂꯥꯇꯣꯜ ꯑꯃꯗ ꯀꯕꯨꯛ ꯅꯥꯁꯤꯟ 8 ꯌꯥꯎꯅ ꯍꯩꯍꯣ ꯂꯩꯍꯣ ꯑꯍꯤꯡꯗꯨꯗ ꯇꯧꯔꯤꯕꯗꯣ
ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯩꯁꯦꯝꯕꯤ, ꯏꯆꯦ ꯁꯅꯥꯔꯩ, ꯑꯣꯏꯗꯣꯔꯤꯕ ꯊꯕꯛ ꯂꯩꯁꯦ ꯑꯣꯏꯅꯤꯃꯦ ꯅꯪꯕꯣ? ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯌꯦꯡꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯊꯧꯔꯝ ꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯈꯣꯡꯂꯝꯗꯨꯗ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤꯒꯨꯝ ꯁꯩꯊꯥꯔꯣꯜ ꯅꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯥꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯨꯏꯔꯦꯗ ꯏꯄꯥꯔꯤ, ꯄꯥꯔꯤ ꯅꯪꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯁꯨ ꯎꯈꯤꯗꯕ꯫ ꯍꯥ ꯄꯥꯔꯤ ꯅꯨꯡꯁꯤꯕ, ꯅꯣꯡꯗꯝꯕ ꯃꯥꯅ ꯉꯟꯇꯥꯅ ꯁꯦꯠꯅꯧ ꯈꯥꯏꯅꯧ ꯇꯝꯂꯝꯕꯅ ꯄꯥꯔꯤ ꯅꯪꯒ ꯁꯦꯠꯅ ꯈꯥꯏꯅꯔꯦ꯫ ꯅꯪꯕꯨ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯄꯂꯦꯝꯅ ꯃꯥꯗꯤ ꯆꯥꯔꯝ ꯊꯛꯂꯛ ꯐꯪꯗꯅ ꯂꯦꯜꯂꯛꯄ꯫ ꯄꯥꯔꯤ ꯅꯪꯕꯨ ꯍꯜꯂꯛꯈꯣ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪꯒꯤ ꯆꯔꯥ ꯋꯥꯅꯕ ꯄꯂꯦꯝꯅ ꯃꯥꯅ ꯆꯧꯕꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯍꯥꯎꯕ ꯑꯃ ꯂꯩꯕꯗ ꯄꯂꯦꯝꯅ ꯃꯥꯗꯤ ꯌꯥꯇꯣꯟ ꯇꯪꯕ ꯉꯝꯗꯔꯦ꯫ ꯅꯪꯒꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯂꯦꯝꯅ ꯃꯥ ꯄꯣꯛꯄꯤꯗꯤ ꯊꯝꯅꯨꯡ ꯌꯧꯅ ꯈꯥꯝꯕꯤ ꯃꯩꯅ ꯃꯩꯁꯥ ꯂꯥꯡꯂꯦ꯫ ꯄꯥꯔꯤ ꯅꯪꯕꯨ ꯀꯥꯏꯅ ꯃꯩꯆꯥꯛꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯏꯁꯤꯡ ꯈꯣꯡꯗꯨꯗ ꯀꯕꯣꯛ ꯅꯥꯆꯟꯗꯨ ꯊꯥꯗꯩ꯫ ꯏꯁꯤꯡ ꯏꯔꯩꯗꯨꯗ ꯀꯕꯣꯛꯁꯤꯡꯗꯣ ꯃꯈꯥ ꯄꯥꯡꯅ ꯇꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯇꯣꯜ ꯑꯃꯗ ꯈꯣꯏꯔꯨ ꯅꯨꯃꯤꯠꯇꯝ ꯁꯥꯗꯨꯅ ꯂꯩꯕꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯃꯈꯥ ꯄꯥꯡꯅ ꯆꯦꯟꯊꯈ꯭ꯔꯕ ꯀꯕꯣꯛꯁꯤꯡ ꯑꯗꯣ ꯍꯪꯒꯠꯅ ꯆꯦꯜꯂꯛꯏ꯫ ꯃꯔꯛꯁꯤꯗ ꯏꯁꯤꯡ ꯏꯄꯥꯛ ꯏꯔꯦꯟꯗꯨꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯁꯦꯝꯕꯤ ꯎꯕꯗ "ꯄꯂꯦꯝ, ꯏꯃꯥ ꯑꯄꯣꯛꯄꯤ." ꯂꯩꯁꯦꯝꯕꯤꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕ." ꯂꯩꯁꯦꯝꯕꯤ ꯃꯆꯥꯒꯤ ꯆꯤꯡꯂꯧ ꯎꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯀꯨꯏꯔꯦ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ ꯂꯣꯏꯗꯥꯝ ꯊꯥꯖ ꯇꯔꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯣꯡꯂꯝꯁꯤꯗ ꯏꯔꯣꯏꯕ ꯆꯠꯈ꯭ꯔꯒ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯄꯥꯔꯤ ꯆꯤꯡꯂꯦꯝꯕ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯗ ꯑꯔꯣꯏꯕꯗ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩ ꯊꯦꯡꯅꯕꯗꯒꯤ ꯃꯆꯥꯒꯤ ꯑꯁꯦꯡꯕ ꯑꯝꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯂꯩꯁꯦꯝꯕꯤ ꯐꯤꯕꯝꯁꯤ ꯌꯧꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯕ ꯅꯥꯊꯩꯔꯝꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯇꯦꯡꯕꯥꯡꯕꯅꯤ꯫ ꯁꯅꯥꯔꯩꯅ ꯂꯥꯎꯔꯛꯏ, "ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯄꯨꯟꯁꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯍꯥꯏ ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯅꯆꯥꯁꯤꯒ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯒꯗꯕꯗꯣ ꯄꯥꯎꯃꯤꯟꯅꯍꯧꯔꯣ꯫ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ." ꯁꯅꯥꯔꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯃꯥ ꯃꯆꯥꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ "ꯄꯥꯔꯤ, ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯏꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅꯦ꯫ ꯏꯃꯥꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯆꯥꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯣ ꯄꯥꯔꯤ." ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯦ꯫ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯑꯣꯏꯅ ꯆꯪꯉꯛꯀꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥ, ꯅꯆꯥꯗꯤ ꯑꯩꯒꯤ ꯀꯨꯃꯣꯠ ꯑꯃ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯍꯤꯡꯕ ꯃꯔꯛꯇ ꯇꯥꯏꯕꯪꯄꯥꯜꯗ ꯇꯤꯟꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯆꯤꯡꯒꯨꯝꯅ ꯂꯦꯝꯃꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯆꯤꯡꯂꯦꯝꯕ ꯍꯥꯏꯗꯨꯅ ꯊꯣꯟꯕꯅꯤ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯉꯥꯏꯕ ꯉꯝꯗꯔꯦ." "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯥ ꯀꯨꯃꯣꯟ ꯐꯥꯎꯕꯗꯤ ꯉꯥꯏꯌꯨ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯥꯡꯈꯤ꯫ ꯍꯪꯀꯠꯅ ꯆꯦꯜꯂꯝꯕ ꯏꯆꯦꯜꯗꯨ ꯃꯁꯥꯒꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯀꯥꯏꯗꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯦꯟꯊꯈꯤ꯫ ꯃꯆꯥꯒꯤ ꯃꯤꯔꯦꯜꯅ ꯃꯥꯡꯈ꯭ꯔꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯐꯧꯏ ꯅꯤꯡꯕ ꯀꯥꯏꯅ ꯑꯃꯨꯛ ꯂꯩꯁꯦꯝꯕꯤ꯫ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯁꯅꯥꯔꯩ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯌꯥꯔꯦ ꯂꯩꯁꯦꯝꯕꯤ, ꯈꯔ ꯀꯞꯄꯗꯤ ꯑꯍꯤꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯂꯥꯏ ꯊꯣꯛꯏ ꯁꯣꯏꯗꯅ ꯍꯥꯏꯅꯕ ꯇꯥꯔꯦ." "ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯁꯅꯨ ꯏꯆꯦ, ꯃꯈꯣꯏꯅ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯪꯂꯣꯏꯌꯦ." "ꯁꯦ ꯌꯥꯔꯦ ꯀꯩꯗꯧꯒꯦ? ꯏꯆꯦ, ꯑꯩꯗꯤ ꯀꯨꯃꯣꯟ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯏꯆꯥꯗꯣ ꯃꯥꯒꯤ ꯀꯨꯃꯣꯟ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯜꯂꯛꯅꯕ ꯏꯆꯦꯅ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯌꯨ ꯏꯆꯦ."
ꯃꯗꯨꯕꯨ ꯆꯠꯅꯕ ꯌꯥꯔꯣꯏꯅꯦ ꯂꯩꯁꯦꯝꯕꯤ ꯏꯆꯦ ꯆꯠꯅꯕ ꯌꯥꯗꯕꯗꯣ ꯆꯠꯅꯅꯕ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯈꯪꯉꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯆꯦꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯂꯩꯁꯦꯝꯕꯤ ꯅꯪꯒꯤꯁꯤꯅ ꯃꯑꯣꯡ ꯑꯃꯅꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦꯅꯦ ꯏꯆꯦꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅꯕꯨꯗꯤ ꯄꯥꯡꯅꯤꯡꯉꯤ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯐꯥꯎꯕꯗꯤ ꯄꯥꯡꯒꯦ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯄꯥꯡꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯆꯦ ꯁꯅꯥꯔꯩ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ ꯑꯩꯒꯤꯗꯤ ꯏꯆꯦ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯇꯩ ꯀꯅꯥ ꯂꯩꯇꯤꯌꯦ ꯏꯆꯦ ꯁꯅꯥ ꯁꯥꯕꯤꯌꯨꯔꯥ ꯏꯆꯦ ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯦ ꯏꯆꯦꯅ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯗꯤ ꯄꯥꯡꯕꯤꯌꯨ ꯏꯆꯦꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯁꯨ ꯅꯅꯥꯎ ꯈꯣꯏꯔꯝꯒꯦ ꯀꯔꯤꯅꯣ ꯂꯩꯁꯦꯝꯕꯤ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯕꯁꯤꯕꯣ ꯏꯆꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯆꯣꯏꯔꯣꯜꯗꯤ ꯈꯟꯕꯤꯅꯨ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯁꯤ ꯂꯨꯗꯧꯔꯤ ꯑꯔꯨꯕꯁꯦ ꯏꯆꯦꯅ ꯂꯥꯏꯊꯣꯛꯅꯕ ꯁꯤꯟꯕꯤꯌꯨ ꯅꯪꯗꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯗꯤ ꯑꯅꯝ ꯀꯟꯕ ꯇꯥꯕꯅꯤ ꯏꯆꯦ ꯍꯦꯃꯜꯂꯤꯀꯣ ꯅꯪ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯐꯔꯦ ꯏꯆꯦꯅ ꯑꯗꯨ ꯌꯧꯅ ꯃꯅꯨꯡ ꯀꯟꯅ ꯅꯅꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏ ꯈꯜꯂꯕꯅꯤꯅ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯈꯣꯡꯂꯝꯁꯤꯗ ꯃꯤꯔꯥ ꯂꯝꯕꯥꯒꯨꯝ ꯌꯥꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯡ ꯃꯁꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯄꯣ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯁꯤꯡ ꯈꯣꯡꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯊꯒꯦ ꯇꯧꯏ ꯂꯥꯛꯅ ꯐꯥꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯁꯅꯥꯔꯩꯅ ꯈꯥꯝꯖꯤꯜꯂꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯏꯆꯥꯒꯤ ꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯑꯩꯕꯨ ꯈꯥꯝꯕꯤꯅꯨ ꯅꯤꯡꯉꯥꯏ ꯀꯟꯕ ꯉꯥꯡꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯕꯗꯣ ꯁꯅꯥꯔꯩ ꯃꯁꯥꯗꯣ ꯌꯥꯔꯦ ꯁꯅꯥꯔꯩꯅ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯋꯥꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯝꯅꯧꯗꯨꯅ ꯌꯥꯔꯕꯗ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯡꯒ ꯃꯥꯡꯒꯗ ꯃꯌꯨꯝ ꯌꯧꯅꯕ ꯈꯣꯡꯂꯝꯗꯨꯗꯒꯤ ꯆꯠꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯕꯤ ꯇꯥꯊꯣꯠꯁꯨ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯁꯨ ꯆꯠꯂꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯒ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯣꯏꯔꯝꯂꯦ ꯊꯣꯡꯒꯥꯜꯗ ꯂꯥꯏꯁꯪ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯕ ꯁꯝꯕꯜꯂꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯍꯧꯕ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯃꯥꯡꯗ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯑꯃꯗ ꯑꯅꯤꯗꯨ ꯆꯪꯁꯤꯟꯈꯤꯕꯗꯣ ꯎꯔꯦ ꯇꯥꯊꯣꯠꯅ ꯑꯣ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕꯤ ꯑꯍꯩꯕꯤ ꯑꯃꯁꯨ ꯂꯩꯔꯤꯕꯣꯏꯔꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯤꯅ ꯍꯩꯕꯁꯦ ꯑꯁꯤ ꯌꯧꯅ ꯉꯝꯕ ꯊꯥꯛ ꯑꯩꯅ ꯍꯩꯕꯅ ꯑꯃ ꯃꯈꯣꯏꯅ ꯍꯩꯕꯅ ꯀꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯥꯟꯅꯔꯣꯏꯗꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯈ꯭ꯔꯁꯨ ꯀꯥꯟꯅꯕ ꯑꯃꯗꯤ ꯐꯪꯂꯦ ꯃꯁꯤꯒꯤ ꯅꯍꯥ ꯃꯥꯏꯕꯤꯁꯦ ꯅꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯥꯊꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯂꯩꯔꯦꯟ ꯍꯥꯠꯅꯕ ꯂꯝꯕꯤ ꯊꯤꯕ ꯂꯥꯛꯄ ꯂꯝꯕꯤ ꯐꯪꯗ꯭ꯔꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯈꯧꯖꯥꯎꯗ ꯈꯨꯗꯤ ꯊꯤꯔꯕ ꯇꯥꯊꯣꯠ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯃꯤꯒꯤ ꯈꯣꯟꯊꯣꯡꯗꯣ ꯈꯪꯍꯧꯔꯕꯅꯤꯅ ꯑꯃꯨꯛ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯄꯒ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯉꯁꯥꯏ ꯃꯥꯅ ꯃꯃꯤꯠꯇ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯌꯥꯗ ꯍꯩꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯆꯪꯈꯣꯟꯅ ꯀꯧꯔꯤꯕ ꯃꯃꯤꯠꯇ ꯑꯗꯨꯝ ꯁꯪ ꯎꯗꯨꯅꯇ ꯂꯩꯔꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯥꯊꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯣꯛꯁꯨ ꯆꯥꯛꯏ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯍꯦꯟꯒꯠꯂꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯔꯝꯕꯗꯒꯤ ꯍꯥꯟꯅ ꯆꯨꯕ ꯆꯥꯡꯗꯒꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄꯦ ꯑꯃꯟꯕ ꯑꯃꯇꯣ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯂꯔꯦ ꯈꯣꯏꯕꯤ ꯀꯧꯕꯤ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯏꯊꯣꯡꯗꯣ
ilang langsina pendabagi ningamdabagi yam sauna mami amasu tari nong maraktuda ayuk anganbaduda leplagale khoibina Leiren tabra Leiren ine na kawuse amukta bu taradi mapaldu nangbu amukta thoklo Leiren khoibina kawbudu tarduna imungdagi mapaldu thorakle Leiren ine mangonda kakhlo nong chotpa tare yai heningdana kakale khoibi mamai mamit imuk muksin haire ine nangonda paumta tamge haiduna laklibani Leiren ingangakduna kari paunu ine aingondabu kari pauno Leiren gi mataududa amuka hena khonthok ama thokadababu talle khoibido tanik ladana kamdongna haudoksigi khalle mana hage khaliba tamge khaliba mapause adu khudim na thairamlaga thauna amaga loinena khoibina haide sumdoguni Leiren pakhe makha taba ngamde khoibi kadaidana mathong khangdana panbadawna khurau thangbadawna tawduna le adu uchinachin thauna amaga loinena haide noi imado amuk hana yumsida halaklaro Leiren masa pumba tu chungki milu anida pirang ihone jinban thakha anido phosan khibadongna tawi aduga Leiren tapna karino ine hairido aidi khangdre imana karigino yumda halaklaroi hairisibo khoibina pakhumle la aroi Leiren la aro amuk hana yumsida Leiren miludagi mapi sadum tare aduga tapna karino ine na hairidubo imana amuk hana yumsida halaklaroi hairisibo kari maramgino hayo ine khoibi wangang hung khangde tumille samai ledu satke tawi mamaido mangondu de olaga sensin dun Leiren tap launa phai Leiren makhong namado khoibi gi satki no aibagi matago khong thangbo thoktre khoibi lekai gi masi manim kaimta thongna dabadu fawa Leiren gi mataudu wangang ba thokidre ma fawbada milu pirang ihungna haide nangi apokpi palem nama kumdambidi ithaide leiba nupa amada mayum pankre koktakta Brazil sing tarle thajarud asigumba wahi tani haibadi leire mangda fawo manglude asigumba tujungba wai singse tani haibadi wakhalda afa punnaba fawrle leblambade mangol machidu phamthaki kokta khut hape wahimta faw haide magi taibung pal pumba tayo nabdongna fawi masa pumba hikthare yengkiba mada wahimta haidena adum phamtharaga tumin phamduna le Leiren awaba haibdo ngayakte masa pumba phajin punsin badongna fawi magi matawduda pakhatuna khoibina sensinduna masa nomi Leiren kaidawrge nangbo se kaidawrge haibane nangna hoi mai wayimta haidena tumin ungduna leirisibo Leiren masa nomduna kawradu fawba karimta wayimta fawba haikitra mamitna nituna jam churiba kumgi nongduda yengduna le mitham hungba ngamdana masa pumbada langoi challe wabado adu phongtok phaitre laine adunani mana ungduna tumin phamduna leiriba Leiren tumin leisinkhibase hena waba haibdo khoibigi mafamda kok saklabra haiduna wakhalda mon khalle angang inkalakpa oire mamagi pause tabada kainom tawkhre khalle aduna hanjin kauri Leiren se Leiren nangbu kaidawrge Leiren aroibadadi Leiren do tumil leisilambadagi inga nongjugo nongkhong phuina kapak Leiren angangumna hingna kaple
ꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯈꯣꯏꯕꯤꯗꯣ ꯆꯥꯅꯤꯡ ꯈꯔ ꯇꯥꯏ꯫ ꯉꯁꯥꯏ ꯋꯥꯏ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇ ꯋꯥ ꯋꯥ ꯀꯞꯄꯁꯤꯅ ꯑꯣꯏꯔꯦ꯫ ꯃꯥ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯗꯨꯅ ꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯗꯨꯅ ꯋꯥꯈꯜ ꯆꯣꯏꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯔꯦꯟꯕꯨ ꯀꯞꯄꯅꯨ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯩꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯕꯤꯁꯨ ꯃꯤꯂꯨ ꯄꯤꯔꯥꯛ ꯏꯍꯧꯅꯔꯤꯕꯅꯤ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯏꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯊꯃꯣꯏ ꯄꯥꯟꯗꯕ ꯖꯥꯠꯂꯥ? ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯗꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯃꯃꯥꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯕꯒꯤꯔ? ꯏꯅꯦ, ꯏꯃꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯍꯣꯡꯈꯤꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ, ꯐꯠꯇꯦ꯫ ꯅꯃꯥꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯗꯧꯅ ꯇꯧꯕ ꯀꯌా ꯑꯃꯁꯨ ꯂꯩ, ꯃꯃꯥ ꯃꯆꯥ ꯂꯨꯈ꯭ꯔꯥꯕꯤꯗꯧꯅ ꯇꯧꯕ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯣ ꯉꯝꯅꯕ ꯆꯥꯎꯅꯕ ꯌꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯏꯃꯥꯅ ꯑꯩꯕꯨ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯅꯦ, ꯑꯩꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯉꯛꯇꯕ ꯉꯝꯗꯤꯌꯦ꯫ ꯁꯦ, ꯍꯥꯏꯗꯦꯃꯤ ꯅꯪꯕꯣ꯫ ꯅꯪꯒꯤ ꯏꯃꯥꯗ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯀꯨꯝꯗꯝꯕꯤ ꯑꯗꯨꯛ ꯍꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯏꯅꯦ, ꯑꯩ ꯑꯣꯛꯑꯦ, ꯄꯦꯜꯂꯦ, ꯈꯥꯔꯦ꯫ ꯏꯃꯥꯒꯤ ꯈꯣꯡꯊꯥꯡ, ꯏꯃꯥꯒꯤ ꯐꯤꯔꯦꯞꯅ ꯇꯥꯛꯄꯗꯤ ꯃꯆꯥ ꯑꯩꯒꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯥꯅ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯏꯅꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥꯔ? ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯏ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯥꯒꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ, ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯦ ꯊꯥꯖꯗ꯭ꯔꯦꯅꯦ ꯏꯅꯦ꯫ ꯌꯦꯡꯉꯣꯏ, ꯀꯞꯀꯅꯨ꯫ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯅ ꯃꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ, ꯃꯥꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯨꯡꯅ ꯆꯥꯎꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯍꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯃꯥ ꯏꯆꯥꯗꯪ ꯍꯤꯡꯕꯗ ꯀꯔꯝꯕ ꯃꯤꯅꯣꯛ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯤꯒꯦ? ꯈꯨꯟꯅꯥꯏꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯃꯔꯤ ꯂꯩꯅꯈꯤꯅꯤ? ꯂꯩꯔꯦꯟ, ꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥ ꯅꯍꯥ ꯎꯕ ꯌꯥꯗꯕ, ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯕ, ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯄꯂꯦꯝ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯑꯩ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏꯅꯦ꯫ ꯏꯅꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯅꯦ, ꯄꯥꯎꯁꯤꯃꯗꯤ ꯇꯝꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ? ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯥꯏꯁꯦ? ꯊꯦꯡꯅꯕ ꯃꯐꯝꯗ ꯏꯃꯥ ꯑꯣꯏꯔꯁꯨ ꯃꯃꯥꯏꯗꯨꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯤꯟ ꯁꯤꯠꯆꯟꯒꯅꯤ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯜ ꯃꯁꯛ ꯈꯪꯍꯜꯂꯤꯕ ꯅꯃꯥꯅꯤꯅꯦ꯫ ꯏꯃꯥ ꯑꯣꯏꯔꯁꯨ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩ ꯄꯣꯛꯄ ꯅꯠꯇꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯕꯤ ꯂꯩꯔꯦꯟꯗꯣ ꯍꯤꯡꯅ ꯀꯞꯄꯦ꯫ ꯀꯞꯄ ꯉꯥꯏꯍꯥꯛ ꯊꯦꯝꯖꯤꯜꯂꯝꯂꯒ ꯈꯣꯏꯕꯤꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯦ ꯂꯩꯔꯦꯟ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯋꯥꯈꯜ ꯂꯩꯕꯤ ꯃꯍꯥꯛꯅꯦ꯫ ꯃꯥꯡꯂꯝꯆꯠꯇ ꯃꯤꯅ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯃꯥ ꯃꯅꯥꯅ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯤꯅ ꯉꯥꯡꯅꯈꯤꯕꯁꯤꯡꯗꯣ ꯊꯥꯖꯔꯨꯗꯦ꯫ ꯊꯣꯡ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃ ꯎꯅꯔꯒ ꯂꯩꯍꯧꯏ ꯀꯨꯝꯗꯝꯕꯤꯗꯣ꯫ ꯑꯃꯅ ꯍꯥꯏ, ꯀꯩꯊꯦꯜ ꯃꯆꯥꯗꯁꯨ ꯄꯥꯅ ꯂꯝꯂꯥꯟ ꯆꯥꯍꯧꯏ꯫ ꯄꯥꯈꯪꯅꯤꯀꯣ, ꯑꯗꯨꯁꯨ ꯃꯥꯒ ꯀ꯭ꯋꯥ ꯆꯥꯃꯤꯟꯅꯍꯧꯔꯤꯗꯣ ꯉꯝꯃꯤ, ꯌꯥꯝꯅ ꯉꯝꯃꯤ꯫ ꯃꯧ ꯍꯜꯂꯛꯄꯤ ꯂꯨꯈ꯭ꯔꯥꯕꯤꯗ ꯃꯃꯤꯠ ꯆꯣꯏꯕ ꯅꯍꯥ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯖꯥꯠꯅꯤ꯫ ꯀꯨꯝꯗꯝꯕꯤ ꯂꯧꯒꯦ ꯍꯥꯏꯕ ꯄꯥꯈꯪ ꯃꯁꯤꯡꯕꯨ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝꯈ꯭ꯔꯦꯅꯦ ꯈꯨꯠ ꯊꯦꯛꯄꯗ꯫ ꯃꯤꯅ ꯍꯥꯏꯅꯈꯤꯕꯁꯤꯡ ꯑꯗꯣ ꯃꯃꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯨꯕꯗꯨꯅ ꯀꯜꯂꯛꯇꯨꯅ ꯍꯥꯏꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯑꯀꯟ ꯆꯪꯗꯨꯅ ꯃꯥ ꯃꯤꯒꯁꯨ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯈꯤꯕꯅꯤ꯫
ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯃꯤꯅ ꯉꯥꯡꯅꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯁꯤꯅ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯟ ꯇꯥꯌꯣꯟꯅꯔꯦ꯫ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝꯅ ꯅꯟꯊꯔꯛꯂꯦ꯫ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯃꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡ ꯅꯤꯡꯅ ꯀꯞꯄꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯦ꯫ ꯇꯨ ꯍꯪꯒꯣꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯑꯃꯨꯛ ꯍꯤꯞꯄꯦ꯫ ꯃꯩꯕꯨꯗꯤ ꯆꯨꯀꯠꯂꯤ ꯍꯥꯏꯕꯕꯨ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜꯗꯨꯗ ꯃꯗꯣꯝ ꯏꯃꯨꯡꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯥ ꯃꯌꯥꯗ ꯏꯁꯤꯡ ꯌꯥꯎꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯥ ꯑꯃꯔꯣꯝꯗ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯀꯞꯂꯤꯈꯩ ꯅꯨꯡꯉꯥꯏꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯤꯠꯀꯤ ꯄꯤꯔꯥꯡꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯑꯃꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯃꯩꯗꯨꯒ ꯐꯃꯨꯡꯗꯨꯗ ꯇꯥꯁꯤꯟꯅ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯣꯏꯕꯅ ꯑꯌꯨꯛꯇꯒꯤ ꯆꯨꯔꯒ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯥꯒꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯄꯨꯡꯂꯣꯟ ꯇꯟꯊꯥ ꯑꯃꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯗ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯅꯤꯡꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯁꯨ ꯃꯊꯤ ꯐꯣꯡꯂꯔꯦ꯫ ꯃꯤ ꯆꯦꯟꯕ ꯂꯥꯡꯕꯒꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨꯅꯤ ꯇꯥꯔꯛꯂꯤꯕ꯫ ꯃꯈꯣꯜꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯀꯣꯏꯕꯗꯨꯗ ꯌꯨꯝꯊꯛꯀꯤ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯔꯦꯟ꯫ ꯂꯩꯔꯦꯟ ꯀꯞꯂꯤ ꯀꯞꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯂꯧꯔꯨ ꯂꯥꯎ꯫ ꯑꯄꯣꯛꯄ ꯄꯟꯊꯧ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯇꯤꯜꯂꯒ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯂꯒꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯦꯅꯈꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯤ꯫ ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯞꯀꯅꯨ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯑꯋꯥꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕꯅꯤ꯫ ꯅꯃꯥꯡꯗ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯔꯤꯌꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯋꯥ ꯇꯥꯔꯨꯕꯗ ꯀꯞꯂꯝꯕ ꯂꯩꯔꯦꯟ ꯑꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯪꯉꯥꯏ ꯍꯥꯏꯔꯦ꯫ ꯅꯈꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯝꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯁꯔꯤ ꯋꯥꯁꯛ ꯑꯃ ꯁꯛꯄ ꯇꯥꯕ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯁꯛꯅꯣ? ꯑꯩꯈꯣꯏꯒ ꯅꯪꯒ ꯂꯣꯏꯅꯅꯤ ꯍꯥꯏꯌꯨ ꯃꯇꯝ ꯄꯨꯝꯕꯒꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥ ꯇꯝꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯇꯉꯥꯏ ꯐꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯂꯩꯔꯦꯟ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯍꯥꯏꯔꯛꯏꯕꯁꯦ ꯅꯃꯨ ꯇꯥꯏꯕꯪꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯊꯥ ꯇꯝꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇꯅ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯊꯧꯑꯣꯡ ꯊꯧꯗꯥꯗꯨꯅ ꯅꯧꯖꯔꯤꯕꯤ ꯂꯩꯔꯦꯟꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡ ꯑꯣꯜꯂꯦ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯂꯩꯔꯦꯟ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯣꯏ ꯁꯔꯤ ꯋꯥꯁꯛꯅꯔꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯂꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯥꯡꯕꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯇꯨ ꯇꯝꯅ ꯂꯥꯛꯎ ꯑꯗꯨꯒ ꯁꯔꯤ ꯋꯥꯁꯛꯅꯁꯤ꯫ ꯂꯩꯔꯦꯟꯁꯨ ꯍꯣꯏ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯂꯒꯦ ꯃꯤꯀꯨꯞ ꯈꯔꯗꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯊꯣꯛꯂꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯂꯩꯔꯦꯟꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯗꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯃꯊꯥꯗ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯄꯥꯡꯀꯛ ꯑꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯛꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯟꯈ꯭ꯔꯕ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯣꯡꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠ ꯁꯨꯃꯥꯡꯗꯨꯗ ꯂꯥꯟꯅ ꯂꯥꯛꯄꯅ ꯂꯩꯔꯦꯟ ꯄꯣꯂꯥꯡꯈꯣꯛ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯡꯒ ꯆꯥꯔꯨꯕꯒ ꯑꯇꯤꯌꯥꯗ ꯅꯣꯡ ꯈꯥꯛꯂꯛꯄ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯟꯅ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯍꯥꯏꯗꯨꯅ ꯂꯩꯔꯣꯟ ꯅꯨꯡꯂꯣꯟ ꯐꯥꯎꯕ ꯉꯝꯕ ꯅꯣꯡꯒꯤ ꯃꯈꯣꯟ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ꯫ 「 ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯂꯧꯔꯨ ꯂꯥꯎ꯫ ꯑꯄꯣꯛꯄ ꯄꯟꯊꯧ ꯃꯥꯒꯤ ꯃꯁꯥꯏ ꯀꯣꯟꯗ ꯇꯤꯜꯂꯒ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯂꯒꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯦ꯫
ꯃꯩꯉꯥꯜꯁꯤꯡꯅ ꯄꯔꯦꯡ ꯇꯤꯡꯕ ꯂꯪꯂꯥꯒꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯑꯇꯤꯌꯥꯗꯣ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯁꯦꯒꯥꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜꯗ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛ ꯇꯥꯗꯅ ꯅꯨꯄꯤ ꯑꯃ ꯄꯣꯂꯥꯡꯈꯣꯛ ꯋꯥꯡꯕꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯂꯩꯔꯦꯟ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯥꯅꯤ, ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯨꯅꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯥꯅ ꯅꯣꯡꯃ ꯎꯈꯤꯕ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯨꯕ ꯃꯄꯥ ꯆꯥꯅꯅ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯐꯥꯎꯔꯁꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯊꯖꯔꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯍꯥꯏꯔꯤ, "ꯑꯗꯨꯅꯤꯗꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯕ ꯍꯥꯏꯕꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯄꯦꯟꯕ ꯄꯣꯛꯏ ꯂꯩꯔꯦꯟ꯫ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ." ꯂꯩꯔꯦꯟꯅ, "ꯑꯗꯣ ꯁꯥꯔꯤ ꯋꯥꯁꯛꯅꯁꯤ ꯍꯥꯏꯗꯥꯏ?" "ꯋꯥꯁꯛꯅꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯇꯥ ꯍꯦꯛꯇ ꯋꯥꯁꯛꯅꯕꯗꯤ ꯌꯥꯈꯤꯔꯣꯏ." ꯂꯩꯔꯦꯟ ꯄꯥꯎꯈꯨꯝꯂꯦ, "ꯐꯔꯦ, ꯀꯣꯟꯅ ꯇꯞꯅ ꯋꯥꯁꯛꯅꯔꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩ ꯋꯥꯁꯛꯅꯕꯗꯤ ꯄꯥꯝꯃꯤ." ꯅꯨꯄꯤꯗꯨꯅ, "ꯊꯥꯖꯕ ꯊꯝꯃꯨ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪꯒ ꯑꯩꯈꯣꯏꯒ ꯋꯥꯁꯛꯅꯗꯣꯏꯅꯤ ꯈꯪꯉꯤ꯫ ꯎꯇꯣꯡ ꯑꯍꯣꯕꯗ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯕꯒꯨꯝ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯄꯥꯝꯕ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯏ ꯈꯦꯡꯒꯠꯂꯛꯂꯤꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯒꯨꯝꯕ ꯅꯪꯒꯤ ꯅꯤꯡꯖꯝꯍꯟ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅꯗꯤ ꯈꯟꯖꯍꯧ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯗ꯭ꯔꯤꯉꯩ ꯈꯪꯒꯗꯕ ꯑꯃꯅ, ꯅꯪꯅ ꯉꯁꯤ ꯊꯥꯡꯖꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯗꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯂꯧꯈ꯭ꯔꯕ ꯐꯤꯔꯦꯞꯁꯨ ꯄꯥꯛ ꯍꯦꯛ ꯍꯣꯡꯕ ꯌꯥꯔꯣꯏ꯫ ꯁꯤꯃ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯤꯜꯍꯧꯔꯣ꯫ ꯑꯅꯤꯁꯨꯅ ꯄꯟꯅꯕ ꯌꯥꯔꯣꯏ." ꯂꯩꯔꯦꯟ, "ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯠꯇꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯏꯁꯥꯅ ꯂꯧꯖꯕ ꯏꯔꯣꯝꯗꯣꯝ ꯋꯥꯔꯦꯞꯅꯤ꯫ ꯑꯩ ꯑꯉꯥꯡ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯣꯡꯐꯝ ꯍꯣꯡꯂꯔꯣꯏ꯫ ꯂꯦꯞꯈ꯭ꯔꯕ ꯈꯣꯡꯐꯝꯁꯤꯗꯒꯤ ꯊꯧꯅꯥ ꯐꯥꯎꯕꯗꯤ ꯊꯥꯒꯠꯂꯤ ꯅꯪꯒꯤ." ꯂꯩꯔꯦꯟꯅ ꯄꯥꯎꯈꯨꯝꯃꯤ, "ꯅꯝꯗꯅ ꯂꯩꯍꯜꯂꯛꯈꯤꯕ ꯊꯧꯅꯥꯅꯤ." ꯅꯨꯄꯤꯗꯨꯅ, "ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩꯁꯦ ꯑꯁꯣꯝꯗ ꯄꯣꯂꯥꯡꯈꯣꯛꯁꯦ ꯂꯤꯊꯣꯛꯂꯒ ꯂꯥꯛꯑꯣ." ꯂꯩꯔꯦꯟ ꯈꯧꯇꯞ ꯑꯃꯨꯛ ꯆꯥꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯣꯂꯥꯡꯈꯣꯛ ꯂꯤꯊꯣ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯃꯁꯥ ꯄꯨꯝꯕ ꯇꯨꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯄꯣꯂꯥꯡꯈꯣꯛ ꯂꯤꯠꯄ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯆꯥꯟꯅꯅ ꯂꯤꯠꯂꯨ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ꯫ ꯂꯩꯔꯦꯟ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯌꯦꯡ, ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯍꯪꯂꯤꯕ꯫ ꯑꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯂꯥꯡꯈꯣꯛꯁꯦ ꯂꯤꯊꯣꯛꯂꯒꯦ ꯈꯟꯕꯒ ꯃꯥ ꯊꯕꯛꯇꯣ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯒꯦ ꯊꯧꯔꯥꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒ ꯐꯨꯛ ꯂꯥꯎꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯂꯥꯡꯈꯣꯛꯇꯣ ꯂꯤꯠꯂꯤ꯫ ꯄꯣꯂꯥꯡꯈꯣꯛ ꯑꯗꯣ ꯍꯦꯛ ꯂꯤꯠꯄꯒ ꯇꯥꯌꯣꯟꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯃꯃꯤꯠ ꯇꯨꯔꯦ ꯂꯩꯔꯦ꯫ ꯉꯁꯥꯏ ꯋꯥꯏꯅ ꯑꯁꯨꯛꯄ ꯑꯃꯝꯕ, ꯍꯧꯖꯤꯛꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕ ꯂꯩꯌꯥꯝ ꯑꯃꯅ ꯈꯧꯁꯥꯗꯨꯅ ꯂꯩꯕꯗꯣ ꯎꯔꯦ꯫ ꯄꯣꯂꯥꯡꯈꯣꯛ ꯋꯥꯡꯕꯗ ꯌꯦꯡꯍꯩꯇꯕ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯧ ꯄꯣꯡꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯏꯇꯤꯜꯂꯛꯄꯗ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯔꯥꯡꯏ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯂꯩꯃꯥꯡꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯊꯣꯏ ꯀꯥꯔꯦ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯇꯌꯥꯝꯕ ꯍꯦꯜꯂꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯠꯀꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩ꯫ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯨꯅ, "ꯌꯦꯡꯉꯣꯏ ꯂꯩꯔꯦꯟ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯔꯗꯕꯅꯤ꯫ ꯅꯪꯒꯤ ꯀꯅꯥ ꯂꯩꯇꯦ ꯋꯥꯒꯅꯨ." ꯂꯩꯃꯥꯡ ꯑꯃꯅ, "ꯅꯪ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯒꯗꯣꯏꯅꯤꯀꯣ." ꯑꯃꯅ
ꯑꯄꯣꯛꯄꯤ ꯅꯃꯥ ꯂꯩꯇꯦ ꯋꯥꯒꯅꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯜꯂꯗꯕꯅꯤ ꯂꯩꯃꯥꯡ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯂꯦꯞꯀꯅꯤ ꯋꯥꯒꯅꯨ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯑꯁꯨꯝꯅ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯒ ꯅꯥꯎꯊꯦꯝꯕꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯤ ꯂꯩꯔꯦꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯂꯤꯡꯅ ꯆꯣꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯋꯥꯄꯨ ꯄꯨꯝꯕ ꯂꯥꯏꯔꯨꯞ ꯄꯨꯟꯕꯗꯨꯗ ꯀꯥꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ ꯂꯩꯌꯥꯝ ꯄꯨꯝꯕꯗꯨꯅ ꯃꯈꯦ ꯂꯥꯡꯏ ꯃꯌꯥ ꯏꯍꯤ ꯈꯤꯒꯠꯂꯤ ꯈꯪꯍꯧꯗꯅ ꯂꯩꯃꯥꯡ ꯃꯈꯩꯁꯨ ꯁꯨꯛ ꯁꯨꯝꯕꯟ ꯄꯥꯏꯔꯒ ꯐꯧꯁꯨ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯂꯩꯃꯥꯡꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤ ꯐꯧꯁꯨ ꯀꯣꯜꯇꯅ ꯇꯟꯊꯥ ꯅꯥꯏꯔꯛꯂꯦ ꯈꯔꯅ ꯌꯥꯡꯀꯣꯛ ꯄꯔꯦꯡ ꯁꯥꯅ ꯈꯞꯄꯤ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯐꯧ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯃꯑꯣꯡꯇꯅꯤ ꯃꯥꯜꯍꯜꯂꯤꯕ ꯃꯥꯂꯪꯗꯅꯤ ꯇꯥꯎꯔꯒ ꯁꯨꯔꯤꯕ ꯊꯕꯛ ꯀꯟꯕꯤꯒꯨꯝ ꯂꯥꯏꯁꯤꯡꯗꯨꯅ ꯐꯧꯁꯨ ꯏꯁꯩ ꯁꯛꯄ ꯇꯥꯔꯒ ꯑꯀꯤꯕ ꯐꯥꯎꯏ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯉꯣꯏ ꯂꯩꯔꯦꯟ ꯌꯥꯡꯈꯣꯛ ꯃꯊꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯇꯥꯌꯣꯟꯅꯕ ꯋꯥꯍꯩꯅꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯀꯝꯗꯧꯅ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯐꯝꯒꯅꯤ ꯑꯗꯨꯅꯃꯨꯛꯁꯨ ꯈꯟꯖꯥꯅꯩ ꯇꯣꯏꯅꯗꯤ ꯇꯛꯁꯤꯜꯂꯦ ꯐꯝꯃꯨ ꯂꯥꯎ ꯂꯩꯔꯦꯟ ꯑꯔꯣꯏꯕꯗꯗꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯡꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤ ꯃꯥꯅ ꯌꯥꯡꯀꯣꯛꯇꯨꯗ ꯍꯦꯛ ꯐꯝꯕꯒ ꯃꯁꯥ ꯄꯨꯝꯕ ꯎꯔꯨ ꯎꯔꯨ ꯎꯪꯕꯗꯧꯅ ꯇꯧꯏ ꯇꯞꯅ ꯇꯞꯅ ꯉꯥꯎꯐꯩ ꯉꯥꯎꯐꯩ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯔꯛꯏ ꯋꯥꯈꯜ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯥ ꯇꯥꯔꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯡꯀꯣꯛꯇꯨꯗ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤꯕꯒ ꯂꯩꯌꯥꯝ ꯆꯪꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯏ ꯅꯣꯛꯈꯦꯗꯨꯅ ꯐꯧꯁꯨ ꯏꯁꯩꯗꯨꯁꯨ ꯁꯛꯄ ꯂꯦꯞꯇꯦ ꯁꯣꯝꯗꯅ ꯂꯩꯔꯦꯟꯗꯦ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗꯨꯗ ꯂꯩ ꯂꯩꯔꯦꯟ ꯌꯥꯡꯀꯣꯛ ꯃꯊꯛꯇꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯁꯨ ꯃꯥ ꯃꯪꯂꯩꯕꯥꯛ ꯑꯃꯗ ꯆꯠꯄꯒꯨꯝ ꯃꯪ ꯑꯃ ꯃꯪꯂꯛꯏ ꯃꯪꯂꯥꯟꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯀꯨꯝꯗꯝꯕꯤꯕꯨ ꯎꯔꯝꯃꯤ ꯀꯨꯝꯗꯝꯕꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯤꯕ ꯂꯩꯔꯦꯟꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯆꯤꯟ ꯈꯨꯝꯒꯅꯨ ꯋꯥꯔꯛꯇꯕꯤ ꯆꯤꯟꯁꯤꯗꯤ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯤꯌꯦ ꯀꯨꯝꯗꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯍꯣ ꯌꯥꯔꯦ ꯆꯤꯟꯐꯦꯡ ꯐꯕꯤ ꯏꯃꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯌꯣꯜꯂꯤꯕ ꯑꯩꯅ ꯀꯔꯤꯗ ꯌꯣꯜꯂꯒꯦ ꯁꯥꯒꯩꯁꯤ ꯌꯣꯜꯂꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯗꯣ ꯏꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯡꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯦ ꯑꯁꯤꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯅꯨ ꯀꯥꯟꯅꯔꯣꯏꯗ ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤ ꯑꯁꯤꯕ ꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯇꯥꯅꯤꯡꯗꯦꯗ ꯅꯥꯀꯣꯡ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯤ ꯏꯃꯥꯗꯤ ꯆꯤꯟꯅꯤ ꯀꯔꯤꯒꯤꯗꯤ ꯆꯤꯜꯂꯣꯏ ꯑꯩꯅ ꯆꯨꯝꯕ ꯉꯥꯡꯂꯕꯅꯤꯅ ꯇꯥꯅꯤꯡꯂꯣꯏ ꯍꯦꯠ ꯏꯊꯛ ꯀꯥꯔꯛꯀꯅꯨ ꯏꯅꯦꯝꯄꯣꯛ ꯁꯥꯔꯛꯀꯅꯨ ꯑꯉꯥꯡꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯌꯨ ꯑꯍꯟꯅ ꯂꯥꯜꯂꯕ ꯀꯥꯏꯔꯛꯂꯕ ꯑꯉꯥꯡꯁꯨ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠꯇ ꯍꯩꯖ꯭ꯔꯥꯡ ꯑꯃ ꯄꯥꯏ ꯆꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯦ ꯂꯩꯔꯦꯟꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯁꯨꯔꯤꯗꯨꯅ ꯀꯨꯝꯗꯝꯕꯤꯈꯤ ꯂꯩꯔꯦꯟꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯊꯣꯛꯂꯛꯏ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯂꯩꯃꯥꯏꯗ ꯆꯦꯟꯊꯔꯛꯏ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯍꯤꯛ ꯂꯥꯎꯅ ꯏꯃꯥ ꯇꯟꯖꯥꯗꯨꯗ ꯋꯥꯈꯜ ꯇꯥꯔꯝꯗꯕꯤ ꯂꯩꯔꯦꯟ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯌꯥꯡꯀꯣꯛꯇꯨꯗ ꯐꯝꯂꯝꯃꯤ ꯋꯥꯈꯜꯁꯦ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯕꯜ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯐꯧꯁꯨ ꯏꯁꯩꯁꯨ ꯁꯛꯂꯝꯗ꯭ꯔꯦ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯅꯣꯡ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯅꯪꯅ ꯃꯪꯂꯤꯕꯗꯣ ꯃꯀꯨ ꯃꯪꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯛꯂꯣꯏ ꯑꯁꯦꯡꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯔꯦꯟꯅ ꯈꯨꯝꯃꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯩꯒꯤ ꯃꯪ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅ ꯄꯥꯎꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯇꯥꯏꯕꯪ ꯅꯪꯒꯤ ꯂꯨ ꯇꯣꯡꯗ ꯈꯜꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ
ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯒꯅꯨ ꯀꯔꯤꯒꯤ ꯋꯥꯔꯣꯏ ꯋꯥꯒꯅꯨ ꯍꯥꯏꯕ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯂꯩꯔꯦꯟ ꯅꯨꯡꯉꯥꯏ ꯄꯨꯡꯖꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯍꯦꯛ ꯍꯧꯈꯤꯕꯗ ꯂꯩꯔꯦꯟ ꯅꯪꯗꯤ ꯃꯌꯥꯏ ꯂꯩꯕꯤ ꯃꯇꯤꯛ ꯂꯩꯕꯤ ꯑꯣꯜꯂꯅꯤ ꯃꯇꯤꯛ ꯂꯩꯕꯤ ꯃꯌꯥꯏ ꯂꯩꯕꯤ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯒꯗ꯭ꯔꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯀꯩ ꯊꯨꯡꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯊꯣꯏꯅ ꯋꯥꯔꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯔꯦꯗꯅ ꯂꯩꯔꯦꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯌꯥꯡꯀꯣꯛꯇꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯁꯥꯗ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯤ ꯂꯩꯔꯦꯟ ꯋꯥꯍꯪꯅ ꯌꯣꯝꯃꯤ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯂꯩꯃꯥꯡꯁꯤꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯃꯛ ꯃꯃꯤꯠꯇ ꯎꯏ ꯇꯥꯏꯌꯣꯟꯅꯕ ꯇꯥꯏꯕꯪꯄꯥꯜꯁꯦ ꯃꯉꯣꯟꯗ ꯇꯞꯅ ꯇꯞꯅ ꯆꯨꯁꯤꯟꯅꯈꯤꯕꯒꯨꯝ ꯅꯨꯡꯉꯥꯏꯕꯒꯨꯝ ꯐꯥꯎꯏ ꯂꯩꯔꯦꯟꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯂꯩꯃꯥꯡꯁꯤꯡꯗꯨꯅ ꯏꯉꯥꯟ ꯉꯥꯟꯅ ꯍꯣꯇ꯭ꯔꯨꯡ ꯍꯣꯟꯅ ꯂꯣꯏꯅ ꯎꯏ ꯃꯈꯣꯏꯒ ꯂꯣꯏꯅꯕꯤꯒꯗꯕ ꯃꯍꯥꯛꯄꯨ ꯎꯕꯗꯅꯤ ꯃꯈꯣꯏ ꯑꯇꯩꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯅꯤ ꯂꯩꯌꯥꯝꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯇꯥꯊꯣꯠꯅ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯃꯤꯅ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯕꯁꯦ ꯀꯨꯝꯗꯝꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯇꯥꯊꯣꯠ ꯑꯁꯤ ꯍꯥꯏꯔꯒ ꯃꯗꯣꯝ ꯅꯣꯛꯏ ꯈꯠꯅꯤꯡꯃꯜꯂꯤ ꯆꯍꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯈꯩ ꯍꯔꯥꯎꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ ꯅꯤꯡꯉꯝꯗꯕ ꯑꯃꯨꯛꯁꯨ ꯐꯥꯎꯏ ꯇꯥꯊꯣꯠ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯥꯠꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯄꯥꯝꯕꯩ ꯂꯩ ꯐꯪꯍꯧꯗ꯭ꯔꯦꯗꯣ ꯃꯃꯥꯗꯤ ꯆꯦꯛꯂꯥꯒꯨꯝ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕꯁꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒ ꯄꯦꯜꯂꯒꯗꯕꯅꯤ ꯀꯥꯟꯅꯗꯦ ꯉꯁꯤꯃꯛ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯁꯤꯜꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯨꯕꯅ ꯐꯩ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇ ꯀꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯍꯥꯠꯂꯒꯦ ꯀꯅꯥꯝꯇꯅ ꯃꯤꯁꯤꯁꯤ ꯆꯤꯡꯅꯔꯔꯣꯏ ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯗꯣꯝ ꯊꯥꯡꯅ ꯊꯤꯜꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯖꯕ ꯃꯥꯜꯂꯅꯤ ꯀꯅꯥꯅꯕꯨ ꯆꯤꯡꯅꯅꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯃꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯅꯤ ꯃꯥꯒꯨꯝꯕ ꯄꯦꯠ ꯂꯥꯎꯕ ꯑꯃꯒꯤ ꯀꯔꯤ ꯂꯩꯋꯥ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯤꯒꯦ ꯍꯦꯛꯇꯃꯛ ꯏꯁꯥꯅ ꯐꯣꯡꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯗꯨꯒ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯃꯗꯨꯗ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯥꯊꯣꯠ ꯆꯥꯛꯉꯟ ꯆꯥꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯆꯤꯅꯥꯏꯗꯕꯤ ꯃꯍꯥꯛ ꯂꯦꯞꯅꯥꯏꯗꯕꯤ ꯃꯇꯝꯅꯤ ꯇꯨꯔꯦꯜꯒꯤ ꯂꯉꯣꯏꯒꯨꯝ ꯖꯤꯔꯤ ꯖꯤꯔꯤ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯆꯠꯈꯤꯅꯨ ꯈꯥꯝꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯒꯤ ꯄꯨꯡꯂꯣꯟ ꯇꯟꯊꯥꯗ ꯑꯗꯨꯃꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯗꯗꯤ ꯍꯧꯖꯤꯛꯇꯤ ꯇꯥꯊꯣꯠ ꯁꯥꯇꯤꯟ ꯑꯃꯟꯕ ꯃꯇꯨꯡ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯆꯪꯂꯛꯂꯦ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯇꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯈꯪꯖꯕꯤ ꯍꯩꯖꯕꯤ ꯑꯃ ꯂꯩꯕꯅ ꯇꯥꯊꯣꯠꯅ ꯀꯩꯅꯣꯗ ꯏꯁꯥꯁꯤꯗ ꯉꯁꯤꯗꯤ ꯂꯥꯏ ꯑꯃꯇꯒꯤ ꯏꯊꯤꯜ ꯅꯥꯏꯗ꯭ꯔꯤꯁꯤꯕꯣ ꯀꯨꯝꯗꯝꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯂꯥꯏꯁꯤꯡꯗꯨꯁꯨ ꯑꯑꯣꯟ ꯑꯑꯣꯟ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯗꯤ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯂꯦ ꯃꯇꯥꯡꯁꯦ ꯁꯤ ꯌꯧꯔꯕꯗꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯈꯨꯊꯤꯈꯤꯕꯗꯧꯅ ꯇꯧꯕꯗꯨꯗ ꯍꯟꯗꯛꯁꯨ ꯈꯨꯊꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯦꯛꯃꯨꯛ ꯐꯥꯎꯍꯦ ꯂꯥꯎꯗꯦꯗ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯇꯥꯡꯅꯕꯨ ꯊꯣꯛꯏꯃꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯁꯤꯇ ꯅꯣꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯩꯌꯥꯝꯁꯤꯡꯗꯣ ꯁꯥꯟꯅꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯂꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯧꯅꯗꯨꯅ ꯀꯨꯝꯗꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ
ꯀꯥꯡꯒ꯭ꯔꯨ ꯃꯇꯤꯛ ꯃꯥꯟꯕꯤꯁꯤꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯂꯥꯏ ꯂꯣꯏꯅꯕ ꯁꯥꯟꯅꯕꯁꯨ ꯍꯩꯔꯣꯏ ꯈꯪꯕꯗꯒꯤ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯂꯥꯏꯁꯤꯡꯁꯤꯅ ꯃꯊꯤ ꯐꯣꯡꯗ꯭ꯔꯕꯅꯤꯅ ngasi aina pangthok lagi khali ba thabak sing sidi loina mahai yalani tathot wakal mawal mon khanbada nungai re yena khadagi mangon yauchilatle thongado haifet namduni yeng amuk nambada thongado mathanta ge law numidang goire makhol da howe ahingi pungjani na imung duda musirba mangal bude laptang na uri haima aidi ikom komna thabak panggadorina tawrise laina chanba haiduni aina khanbana kauthoklaga thangna thingi khanba madi mama kaina maisakna wakalna ayomlani aduna thonglonba kawbo makhai ayingsida ningaidana leithoise tanja si yoradi lemna mangan bayaba nate haujingma kotha dabida sanglaga ithauji panglurage asi harga thongdo hangdolaga changle musiraba menga leiba domda khongadu thangjilalle ningol kada soidna leramgani haibagi wakalna chapyungi lerin soidna tumlongani haibagi mana changchilai khutta surido yam chenna pai tumduna leringe lawo khongbusu tawraklara thangna anirak ahumlak job job thinjinbada adum soidana sirdabani asi khaladuna ma haraubagi ngomkhai lekidra masado mathum marang hawi tato ningol kage kangkhal du thada duna leiriba phamang du da leplari aduga machinda murum sole nahan geina leiwatinwana mi hatpa ngasina thang sijinaduna yaibi thawai lawba masigi mausina kamdau bajano mahin hatpaduga managadra khangdreda adubu sisu nungaigadaba mali asi hargam khiki launu noe aduga kangkhaldu tapna haidue amuk haire warau leire nang sidaba yadabani nang siraga ay amuk hena punsi nungsangna hingaukhigi nangna hingduna leiba haibase aingonda yam yetkani satluko lairamlenda nungaina asi harga khutta paiba thang suriduna sop thil mongpak toina thinbadongna tawe phajupkada khangi irai laina chek muk lawruktrabaduda khajikta oirasu samin phangdabado machet ama phaw phangdrabadudadi kangkhal na kallanima phat haidue makutna mai kuying ying adugaire madau lowine masisu minam chabi angang mingambi ahing nongyai sida tumge de haidraga kadai de noba mana chalise yam ngak tawri kaya da to bungamliba angang no ne aigi ningjaba pumnama loina kaire me tawrise kadai de chatkre masigi angang mingambi se masi hatringai aigi abi thawai se inglaroi asi haira yumgi ka khudinda chattuna koithiti adubu thiribani tawrise lairendi phangba kawba leitre lairen phangdrabada omchakne aduga aigi khutsu thang surise arimbadi taba yar phangnaba thiraga yaibi thawaidadi laugeda porok sule amu makhong leibak thinduna wakhal amuk tawinga thong hangamiko aina lakpada aduna takpadi masigi angangse ahingsida mayunggi makhada leite haiduna takpani ngasaidagi makhoigi kachin chinthungna thibada phangdrabani aduna kanade phangnaba thirage kadaiduna soiduna ingkhol manungsida tasinduna leramgani panglap lapnadi chatlamoida mahak wakhalne khanba mapa charubuda amu imungda leirimbi tathodado mapalda thorakle megi mangol ukok tenduda
ꯑꯐꯥꯎ ꯁꯥꯈꯩ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜ ꯌꯨꯝꯐꯝꯗꯧꯅ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯜꯂꯝ ꯄꯤꯁꯨꯝ ꯑꯅꯤꯒꯗꯣ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯊꯥꯡꯇꯣꯟ ꯃꯇꯣꯟ ꯑꯇꯨꯝꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯑꯣꯟ ꯃꯑꯣꯟꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯂꯤꯉꯩ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯨꯄꯤ ꯈꯔꯅ ꯍꯧꯅꯗꯨꯅ ꯏꯁꯤꯁꯤꯈꯩ ꯅꯣꯛꯄ ꯈꯦꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯁꯤꯁꯤꯈꯩꯅ ꯅꯣꯛꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯋꯥ ꯋꯥ ꯅꯤꯜꯂꯤ ꯃꯁꯛꯇꯤ ꯎꯗꯦ ꯇꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯅ ꯇꯧꯔꯦꯗꯅ ꯑꯃꯨꯛ ꯊꯦꯡꯅꯅꯤꯡꯗꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯦꯡꯅꯧ ꯇꯝꯂꯕꯣꯏꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯂꯩꯅꯥꯎ ꯃꯆꯥ ꯃꯁꯨ ꯎꯛꯅꯕꯁꯦ ꯃꯍꯧꯁꯥꯅ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ ꯍꯩꯅꯗꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯜꯂꯤ ꯍꯣ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡ ꯑꯅꯤꯁꯦ ꯁꯦꯒꯥꯏꯗꯧꯔꯦ ꯃꯅꯥꯀꯣꯡ ꯑꯗꯣ ꯃꯦꯟꯅ ꯃꯦꯟꯅ ꯂꯥꯎꯏ ꯍꯣ ꯌꯥꯔꯦ ꯇꯝꯅ ꯂꯥꯏꯁꯥ ꯈꯔ ꯅꯣꯛꯂꯗꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯅꯣꯏꯅ ꯅꯣꯛꯂꯒ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯅꯣꯏꯒꯨꯝꯕ ꯀꯌꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯕꯤ ꯑꯩꯅꯦ ꯁꯤ ꯈꯪꯗ꯭ꯔꯕꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯏ ꯁꯨꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯈꯨꯜꯂꯒ ꯃꯆꯤꯟꯗ मुरुम मुरुम सोले खुबाक मयाइदना लेबाक लेतुमदो हाबले लेबाकता लेवादो हेक सोनबा लोइबगा नोकलिबदोमना लेबाक लेतुमदो साना तथोना लंगसिले असुमने हेक लंगसिनबगा नोकलंबा खेरंबा लोइना फग्रे माइके खुदिंग पुंचिक चिक्रे हौखोदना अइंगोंदा करी सारे हौजिकते असुमना मुक सोले इखंग खंगौदना माइके मरी मक्तै उवासिंग प्रिक प्रिक लाउबगे मखोल तारे मागे मिन मांगदा पोलांगखोक्तो मयाइ थिगांगदा टेगले पोलांगखोक्तो ngasai wai amuma maraktuda thoina khanjilludabane haujikti mitmangda ure khaglakpa nungtham kublakpa khuding polangkhok maya thigangda tekliba adumna tekpado mitta uraba mapadu muktada kainom leire haiba masada ithil faure polangkhok mapadu tamna tato prap changchile asumna changchilakpa mathabaktuda tathotki sapu kana khongpakna kaure tathot sallaga lekhum leinang maraktuda sumangduda sallaga tare tathotu polangkhok mapadu amuk yenge haujik mayamda khudol tamjakre adomgi mamal yamlaba like amadi channel sibu support tobi boina subscribe to bukawbigen loisilakudam mayam ikokna amuka na khurumjari